ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯅꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯔꯥꯏꯇꯔ ꯑꯦꯔꯤꯅꯥ ꯋꯥꯔꯤ ꯑꯁꯤ ꯃꯃꯥꯡꯊꯛꯇ ꯊꯥꯒꯠꯆꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯑꯣꯏꯅ ꯑꯃꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕꯅꯤ ꯈꯨꯡꯒꯪ ꯑꯃꯗ ꯇꯦꯝꯕꯤ ꯀꯧꯕꯤ ꯑꯃꯥꯏꯕꯤ ꯑꯃ ꯂꯩꯔꯝꯃꯤ ꯃꯍꯥꯛꯁꯤ ꯃꯤꯅ ꯏꯟꯁꯤꯟꯕ ꯐꯠꯇꯕ ꯋꯥꯗ ꯍꯥꯟꯅ ꯃꯥꯡꯖꯤꯟ ꯊꯥꯗꯨꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯑꯃꯥꯏꯕꯤ ꯑꯃꯅꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯏꯕꯣꯇꯣꯝꯕ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯇꯦꯝꯕꯤꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯏꯕꯣꯇꯣꯝꯕꯅ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯇꯦꯝꯕꯤ ꯑꯃꯗꯤ ꯏꯕꯣꯇꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯖꯣꯏ ꯑꯃꯗꯤ ꯁꯅꯥꯇꯣꯝꯕ ꯃꯈꯣꯏ ꯑꯅꯤꯅꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯈꯣꯏꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯣꯏꯅ ꯂꯩꯖꯔꯤ ꯑꯗꯨꯕꯨ ꯁꯅꯥꯇꯣꯝꯕꯗꯤ ꯃꯍꯥꯛꯀꯤ ꯊꯕꯛ ꯃꯐꯝ ꯎꯈ꯭ꯔꯨꯜꯗ ꯇꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡꯒ ꯎꯈ꯭ꯔꯨꯜꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯩ ꯑꯗꯨꯕꯨ ꯖꯣꯏꯗꯤ ꯃꯄꯥ ꯏꯕꯣꯇꯣꯝꯕꯅ ꯐꯅ ꯀꯟꯅ ꯊꯕꯛ ꯑꯃ ꯇꯧꯅꯅꯕ ꯍꯥꯏꯔꯕꯁꯨ ꯌꯥꯈꯤꯗꯦ ꯉꯥꯒꯤ ꯐꯥꯔꯝ ꯑꯃꯗꯤ ꯗꯨꯀꯥꯟ ꯆꯥꯎꯅ ꯍꯥꯡꯗꯨꯅ ꯂꯩꯒꯦ ꯍꯥꯏꯖꯈꯤ ꯖꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒꯗꯅꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒꯤ ꯃꯃꯤꯡꯅ ꯂꯦꯝꯕ ꯀꯧꯏ ꯆꯍꯤ 18 ꯃꯄꯨꯡ ꯐꯥꯔꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯃꯊꯣꯏ ꯀꯧꯏ ꯆꯍꯤ 19 ꯐꯥꯔꯤ ꯅꯣꯡꯃ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯒꯤ ꯌꯨꯝꯗ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯆꯥꯎꯕ ꯂꯥꯛꯈꯤ ꯑꯗꯨꯒ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯕꯨ ꯀꯧꯔꯛꯈꯤ ꯏꯃꯥ ꯃꯥꯏꯕꯤ ꯍꯣ ꯏꯃꯥ ꯃꯥꯏꯕꯤ ꯑꯁꯨꯝꯅ ꯀꯧꯕꯗ ꯇꯦꯝꯕꯤꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯀꯩꯗꯧꯔꯦ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯍꯪꯂꯔꯤ ꯃꯗꯨꯗ ꯆꯥꯎꯕꯅ ꯏꯃꯥ ꯑꯩ ꯋꯥ ꯑꯃꯈꯛꯇ ꯇꯥꯟꯅꯖꯒꯦꯅ ꯂꯥꯛꯆꯔꯤꯕꯅꯤ ꯃꯗꯨꯗ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯅ ꯍꯥ ꯀꯔꯤ ꯇꯥꯟꯅꯁꯦ ꯍꯥꯏꯕꯅꯣꯅꯦ ꯂꯥꯎ ꯀꯥꯈꯠꯂꯧꯅꯦ ꯃꯥꯡꯒꯣꯜꯁꯤꯗ ꯍꯣꯏ ꯏꯃꯥ ꯌꯥꯅꯤ ꯃꯁꯤ ꯍꯥꯏꯔꯒ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ ꯏꯃꯥ ꯃꯥꯏꯕꯤ ꯑꯩꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯃꯗꯨ ꯏꯃꯥꯅ ꯑꯃꯨꯛꯇꯪ ꯂꯥꯞꯅꯍꯟꯕꯤꯌꯨ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯌꯦꯠꯂꯤ ꯑꯗꯨꯒ ꯅꯨꯄꯥꯗꯨꯁꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯑꯃꯨꯛꯇ ꯉꯥꯎꯍꯟꯕꯤꯌꯨ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯅ ꯃꯗꯨꯒꯤꯗꯤꯅꯦ ꯅꯪ ꯀꯔꯤꯁꯨ ꯈꯟꯒꯅꯨꯀꯣ ꯑꯗꯣ ꯅꯪꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯗꯨꯝꯅ ꯇꯧꯍꯟꯕ ꯄꯥꯝꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣꯅꯦ ꯍꯥꯏꯌꯨ ꯏꯃꯥ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯤꯅꯅꯦ ꯑꯗꯨꯝ ꯌꯦꯠꯂꯒ ꯂꯩ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯩꯕꯨ ꯍꯥꯠꯅꯕꯁꯨ ꯁꯤꯜꯂꯤꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯤ ꯑꯗꯨꯗ ꯍꯥꯏꯖꯤꯜꯂꯝꯃꯤ ꯇꯁꯦꯡꯕꯃꯛꯀꯤꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯀꯔꯤꯁꯨ ꯂꯥꯟꯖꯗꯦ ꯑꯗꯨꯕꯨ ꯆꯥꯎꯕꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯕꯨ ꯀꯜꯂꯛꯄꯗꯒꯤ ꯑꯃꯥꯏꯕꯤ ꯑꯗꯨꯗ ꯍꯥꯏꯖꯤꯜꯂꯤꯕꯅꯤ नुपा अदुना तमलिबा पाव अदु तारबा मतुंग अमाइबी तेंबिना फरे फरे नंग ना हारिबदो आई तौगे नुपी अदुगी ममिंगा नुपा अदुगी ममिंगा अमुक्ता हाइरउ मदुदा चावबना इमा माइबी नुपा अदुगी ममिंगना तोमसौ कौई अदुगा नुपी अदुगिना इबेसा कौबनी नुपा अदुगी वा तारबा मतुंग माइबी अदुना नुपा अदुदा अदो इबुंगो नंग अइंगोंदा दखिनाति कया पीगनी हा खरदे चापल्लु तौगदौरिबसे अराइबा थबकते नत्तेको ए माइबी मदुगिदिने करिमता खनबिगनु इमाना पामबदो कयानो हेक्ता हाइबियु आई सोदना कचगे मदुदा अमाइबी तेंबियदो नुअगा फरे फरे आदुदी थबक असे करी नुमितगी हौसे हाइबनोने मदुदा चावबना इमा आइगिदी हयेंगदगी हेक्ता हौनिंगलबनी नंगिसे खरा लुगदौरी हयेंदो अयुक ngannane लाइगे चंगदबा पोचै सिंदो पुरगा लाओ इमा माइबी अदुदी आई अमुक चलगे पोचंगदी करी करी चंगनी असुमना हंगलपदा अमाइबी तेबिना चंगदबा पोचंग सिंदो लोइना हाइरी मसदगी नुपा अदुसु सोइदना पुजरकलगे हाइरमलगा अदुम चखरै मसिगी मतुंग नुमिदांगी मतम वइसिलकलै तेंबीगी ममोंग नुपी थाजना साक लोरदुना साक चाननबा इमुंगी मिसिंदो कौरकलै मसिदगी मयाम साक चानरमी असुमना चक्चा तोकलबा मतुंग इमुंगी मी पुनमक तुमनख्रै अदुबु तेंबीदी महाकी का अमदा संगलई का अदुगी मनुंगदा हेक चेंगबदा हंगोइबा अकीबा पोकपा पोचै कयामरुम अमा लैरी लाइदी मकुक जाउदबा मखोंग जाउदबा सारुना साबा लाइदी
ꯐꯤꯅ ꯁꯥꯕ ꯂꯥꯏꯗꯤ ꯀꯌꯥ ꯑꯃꯁꯨ ꯂꯩ ꯃꯁꯤꯗꯒꯤ ꯇꯦꯝꯕꯤꯅ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯒ ꯐꯤ ꯑꯃꯗꯤ ꯌꯦꯇꯨꯝ ꯂꯪ ꯄꯨꯊꯣꯛꯂꯒ ꯅꯨꯄꯤꯒꯤ ꯂꯥꯏꯗꯤ ꯑꯃꯗꯤ ꯅꯨꯄꯥꯒꯤ ꯂꯥꯏꯗꯤ ꯁꯥꯕ ꯍꯧꯔꯛꯂꯦ ꯑꯗꯨꯒ ꯂꯥꯏꯗꯤ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯃꯨꯛ ꯇꯞꯅ ꯅꯣꯛꯂꯒ ꯍꯥꯏꯔꯤ ꯍꯌꯦꯡꯗꯒꯤꯗꯤ ꯅꯈꯣꯏꯒꯤ ꯊꯕꯛ ꯑꯃꯨꯛ ꯍꯧꯔꯒꯗꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯏ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯃꯥꯁꯨ ꯂꯥꯏꯗꯤ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯅꯤ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯗꯨ ꯉꯟꯅ ꯍꯧꯗꯨꯅ ꯂꯥꯏꯒꯤ ꯑꯣꯏꯕ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯤ ꯆꯥꯎꯕꯁꯨ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯒꯤ ꯌꯨꯝꯗ ꯂꯥꯛꯂꯦ ꯑꯗꯨꯒ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯕꯨ ꯀꯧꯏ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯁꯨ ꯆꯥꯎꯕꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯦ ꯃꯇꯝꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯏꯕꯣꯇꯣꯝꯕꯁꯨ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯒꯦ ꯍꯥꯏꯗꯨꯅ ꯎꯈ꯭ꯔꯨꯜꯗ ꯆꯠꯈꯤꯕ ꯃꯇꯝꯅꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯖꯣꯏ ꯑꯃꯗꯤ ꯃꯃꯧ ꯅꯨꯄꯤ ꯊꯥꯖ ꯃꯆꯥ ꯑꯅꯤꯗꯨꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯐꯥꯔꯝꯗ ꯗꯨꯀꯥꯟꯗ ꯁ꯭ꯀꯨꯜꯗ ꯂꯣꯏꯅ ꯆꯠꯅꯈꯤꯕꯗꯒꯤ ꯏꯃꯨꯡꯗꯨ ꯏꯍꯥꯡ ꯍꯥꯡꯉꯤ ꯏꯆꯤꯛ ꯆꯤꯛꯂꯤꯕ ꯃꯇꯝꯅꯤ ꯇꯟꯖꯥ ꯆꯥꯔꯕ ꯀꯅꯥꯁꯨ ꯈꯪꯂꯔꯣꯏꯗꯕ ꯃꯇꯝ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯅ ꯆꯥꯎꯕꯕꯨ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯃꯤꯟꯅꯔꯛꯏ ꯃꯗꯨꯗ ꯆꯥꯎꯕꯅ ꯇꯦꯝꯕꯤꯒꯤ ꯀꯥ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯪꯒꯣꯏꯔꯝꯃꯤ ꯌꯥꯝꯅꯁꯨ ꯀꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯦꯝꯕꯤꯅ ꯏꯕꯨꯡꯉꯣ ꯑꯩꯅ ꯍꯥꯏꯕ ꯄꯣꯠꯁꯤꯡꯗꯨꯗꯤ ꯅꯪ ꯄꯨꯔꯛꯑꯕ ꯅꯠꯇ꯭ꯔꯣ ꯃꯗꯨꯗ ꯆꯥꯎꯕꯅ ꯑꯧ ꯏꯃꯥ ꯑꯩ ꯂꯣꯏꯅ ꯄꯨꯖꯔꯛꯂꯦ ꯁꯨꯔꯕ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯑꯁꯤ ꯍꯥꯏꯔꯒ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯄꯤꯈꯤ ꯃꯗꯨꯗꯒꯤ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯅ ꯂꯥꯏꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯌꯥꯡꯀꯣꯛ ꯑꯃꯗ ꯐꯖꯅ ꯊꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯉꯔꯥꯡ ꯁꯥꯈꯤꯕ ꯂꯥꯏꯗꯤ ꯑꯅꯤ ꯑꯗꯣ ꯄꯨꯊꯣꯔꯛꯂꯒ ꯂꯪ ꯑꯃꯅ ꯂꯥꯏꯗꯤ ꯑꯅꯤꯗꯣ ꯃꯇꯨꯡ ꯑꯣꯟꯊꯣꯛꯅꯔꯒ ꯄꯨꯟꯁꯤꯜꯂꯤ ꯑꯗꯨꯒ ꯌꯦꯇꯨꯝꯗꯨꯅ ꯂꯥꯏꯗꯤ ꯑꯅꯤꯗꯨꯒꯤ ꯃꯕꯨꯛ ꯐꯥꯎꯗꯣꯛꯅꯕ ꯊꯤꯜꯂꯤ ꯑꯗꯨꯒ ꯃꯆꯤꯟꯗ ꯂꯥꯏꯔꯣꯟꯁꯨ ꯃꯨꯔꯨꯝ ꯁꯣꯟꯕ ꯍꯧꯔꯛꯏ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯆꯥꯎꯕꯗꯤ ꯌꯥꯝꯅ ꯀꯤꯈꯤ ꯃꯗꯨꯗꯒꯤ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯗꯨꯅ ꯃꯍꯥꯛꯅ ꯆꯥꯎꯕꯗ ꯏꯕꯨꯡꯉꯣ ꯃꯁꯤꯒꯤ ꯂꯥꯏꯗꯤ ꯑꯅꯤꯁꯤ ꯃꯈꯣꯏꯒꯤ ꯍꯦꯛ ꯌꯦꯅꯈꯥꯗ ꯐꯨꯝꯃꯨ ꯃꯁꯤ ꯍꯥꯏꯔꯒ ꯂꯥꯏꯗꯤ ꯑꯅꯤꯗꯣ ꯆꯥꯎꯕꯗ ꯄꯤꯔꯛꯂꯦ ꯃꯗꯨꯗ ꯆꯥꯎꯕꯅ ꯍꯨꯏ ꯏꯃꯥ ꯃꯥꯏꯕꯤ ꯑꯩ ꯁꯣꯏꯗꯅ ꯇꯧꯖꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯗꯤ ꯑꯅꯤꯗꯣ ꯂꯧꯁꯤꯜꯂꯤ ꯃꯗꯨꯗꯒꯤ ꯆꯥꯎꯕꯗꯨ ꯊꯕꯛ ꯂꯣꯏꯔꯕꯅꯤꯅ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯦ ꯑꯗꯨꯒ ꯇꯣꯝꯆꯧ ꯑꯃꯗꯤ ꯏꯕꯦꯆꯥ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯇꯕ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯂꯥꯏꯗꯤ ꯑꯗꯣ ꯃꯈꯣꯏ ꯌꯨꯝꯒꯤ ꯌꯦꯅꯈꯥꯗ ꯌꯣꯄꯥꯛ ꯑꯃꯅ ꯇꯧꯈꯥꯏꯔꯒ ꯂꯥꯏꯗꯤ ꯑꯅꯤꯗꯣ ꯐꯨꯝꯖꯤꯟꯈꯤ ꯑꯁꯨꯝꯅ ꯊꯕꯛ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯌꯧꯁꯤꯜꯂꯛꯂꯦ ꯆꯥꯎꯕꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯃꯦꯃꯤꯅ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯃꯁꯤꯗꯒꯤ ꯆꯥꯎꯕꯁꯨ ꯇꯥꯔꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯊꯣꯛꯃꯤꯟꯅꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯆꯥꯛꯆꯥ ꯇꯣꯛꯂꯒ ꯃꯈꯣꯏ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ ꯑꯁꯨꯝꯅ ꯆꯥꯎꯕꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯤ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯦ ꯃꯗꯨꯗꯒꯤ ꯆꯥꯎꯕꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗꯒꯤ ꯇꯣꯝꯆꯧꯒ ꯏꯕꯦꯆꯥꯒꯗꯨ ꯌꯥꯝꯅ ꯀꯟꯅ ꯈꯠꯅꯕꯒꯤ ꯃꯈꯣꯜ ꯇꯥꯈꯤ ꯃꯗꯨꯗ ꯆꯥꯎꯕꯗꯣ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯃꯈꯣꯏ ꯑꯅꯤꯅ ꯈꯠꯅꯕꯗꯣ ꯇꯥꯔꯤ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯀꯥꯞꯄ ꯇꯦꯟꯕꯨ ꯄꯥꯟꯗꯦ ꯍꯥꯏꯕ꯭ꯔꯣ ꯑꯁꯤ ꯈꯟꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯤ ꯁꯣꯝꯗꯅ ꯆꯥꯎꯕꯅ ꯄꯣꯠꯁꯦꯝ ꯊꯥꯖꯤꯟꯈꯤꯕ ꯏꯃꯨꯡꯗꯨꯒꯤ ꯅꯨꯄꯤ ꯏꯕꯦꯆꯥꯅ ꯃꯄꯨꯔꯣꯏꯕ ꯇꯣꯝꯆꯧꯗ ꯑꯩꯅꯦ ꯅꯪꯒꯤ ꯌꯨꯝꯁꯤꯗꯅꯦ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯂꯩꯔꯣꯏꯌꯦ ꯌꯥꯝ ꯂꯩꯅꯤꯡꯕ ꯃꯥꯟꯕ꯭ꯔꯣ ꯏꯄꯥꯝꯗ ꯆꯠꯈꯤꯒꯦ ꯄꯨꯟꯁꯤꯒꯤ ꯂꯥꯛꯑꯣꯏ ꯍꯥꯏ ꯅꯪ ꯆꯠꯈꯤꯕꯗꯅꯦ ꯑꯩ ꯊꯤꯡꯗꯦ ꯆꯠꯄꯤꯈ꯭ꯔꯣ ꯑꯩꯒꯤ ꯌꯨꯝꯁꯤꯗꯅꯦ ꯂꯩꯕꯤꯔꯅꯨ ꯆꯠꯄꯤꯈ꯭ꯔꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯀꯟꯅ ꯈꯠꯅꯔꯕ ꯃꯇꯨꯡ ꯏꯕꯦꯆꯥꯗꯣ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯌꯥꯝꯅ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯣꯝꯗꯅ ꯆꯥꯎꯕꯗꯣ ꯇꯨꯃꯤꯟꯅ ꯅꯣꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯥꯎꯕꯗꯣ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯒꯤ ꯃꯌꯨꯝꯗ ꯍꯔꯥꯎ ꯂꯥꯛꯏ ꯑꯗꯨꯒ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯕꯨ ꯀꯧꯏ ꯏꯃꯥ ꯃꯥꯏꯕꯤ ꯏꯃꯥ ꯃꯥꯏꯕꯤ ꯑꯃꯨꯛꯀ ꯊꯣꯛꯄꯤꯔꯛꯎ ꯑꯁꯨꯝꯅ ꯀꯧꯕꯗꯒꯤ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯆꯥꯎꯕꯗ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ ꯃꯗꯨꯗ ꯆꯥꯎꯕꯅ ꯏꯃꯥ ꯃꯥꯏꯕꯤ ꯑꯩ ꯋꯥꯐꯝ ꯑꯃꯈꯛꯇ ꯑꯁꯤ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯅ ꯀꯥꯈꯠꯂꯨ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯆꯥꯎꯕꯅ ꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯥꯈꯠꯂꯛꯏ ꯑꯗꯨꯒ ꯆꯥꯎꯕꯅ ꯏꯃꯥ ꯉꯔꯥꯡ ꯂꯥꯏ ꯈꯣꯏꯔꯝꯕꯗꯒꯤ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯂꯥꯞꯅꯈ꯭ꯔꯦ ꯑꯗꯣ ꯏꯃꯥ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕ ꯃꯈꯣꯏ ꯑꯅꯤꯁꯤ ꯍꯦꯛ ꯂꯥꯞꯅꯕꯒ ꯅꯨꯄꯥꯗꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯉꯥꯎꯍꯟꯕꯤꯌꯨ ꯍꯥꯏꯕꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯗꯨꯗ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯅ
ꯑꯩꯁꯨ ꯃꯗꯨꯒꯤ ꯃꯔꯝꯗ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯂꯤꯕꯅꯤ ꯑꯗꯣ ꯅꯪꯅ ꯂꯥꯛꯑꯕꯅꯤꯅ ꯁꯤꯗ ꯑꯗꯨꯝ ꯇꯥꯟꯅꯔꯁꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯇꯦꯝꯕꯤ ꯑꯃꯗꯤ ꯆꯥꯎꯕ ꯋꯥ ꯇꯥꯟꯅꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝꯗꯣ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯗꯨ ꯆꯥꯛ ꯀꯌꯥ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯃꯧ ꯅꯨꯄꯤ ꯊꯥꯖꯗ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ ꯃꯗꯨꯗ ꯊꯥꯖꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯖꯣꯏꯗ ꯍꯥꯏꯔꯛꯏ ꯑꯩꯗꯤꯅꯦ ꯏꯄꯥꯝꯗ ꯌꯥꯝꯅ ꯆꯠꯅꯤꯡꯗꯦꯀꯣ ꯀꯩꯅꯣ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦ ꯅꯪꯅ ꯑꯃꯨꯛ ꯇꯧꯕ ꯍꯥꯏꯕꯨ ꯀꯩꯅꯣ ꯅꯠꯇꯦ ꯏꯃꯥꯅ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣ ꯏꯃꯨꯡꯁꯤꯗ ꯐꯠꯇꯕ ꯊꯕꯛꯁꯦ ꯇꯧꯕꯤꯔꯅꯨ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯕ ꯅꯠꯇꯦꯅꯤ ꯂꯩꯀꯥꯏꯁꯤꯅ ꯍꯥꯏꯅꯔꯤꯕꯁꯤꯕꯨ ꯃꯣꯏ ꯇꯥꯃꯨꯕꯨ ꯀꯩꯅꯣ ꯇꯥꯕꯤꯗꯕ꯭ꯔꯣ ꯅꯨꯡꯗꯥꯡꯗꯅ ꯃꯔꯣꯜ ꯑꯃ ꯗꯨꯡ 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 ꯇꯨꯝꯕꯒ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯑꯩꯅꯦ ꯌꯨꯝꯁꯤꯗꯒ ꯂꯩꯖꯅꯤꯡꯗ꯭ꯔꯦꯀꯣ ꯃꯗꯨꯗ ꯖꯣꯏꯅ ꯑꯁ ꯑꯩ ꯑꯃꯠꯇ ꯈꯪꯗ꯭ꯔꯦꯀꯣ ꯃꯗꯨꯗ ꯊꯥꯖꯅ ꯑꯣ ꯈꯪꯉꯣꯏꯌꯦ ꯅꯪꯗꯤ ꯀꯔꯤꯝꯇ ꯈꯪꯉꯣꯏ ꯑꯩꯅꯕꯨ ꯍꯥꯏꯔꯕꯗꯤꯅꯦ ꯑꯃꯠꯇ ꯈꯪꯂꯣꯏꯗꯕꯅꯤ ꯍꯥꯏ ꯌꯥꯔꯦ ꯖꯧꯖꯧ ꯉꯥꯡꯕ ꯇꯥꯅꯤꯡꯗꯦ ꯆꯥꯛꯀ ꯂꯣꯏꯁꯤꯜꯂꯣ ꯀꯣꯟꯅ ꯉꯥꯡꯅꯔꯁꯤ ꯃꯗꯨꯗ ꯊꯥꯖꯅ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯈꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯆꯥꯛ ꯆꯥꯊꯣꯛꯂꯦ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯇꯨꯝꯅꯈ꯭ꯔꯦ ꯁꯣꯝꯗꯅ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯗꯣ ꯃꯆꯥ ꯃꯃꯧ ꯃꯁꯨꯁꯤꯡꯗꯨ ꯇꯨꯝꯕ ꯉꯥꯏꯔꯒ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯥꯏꯁꯣꯟ ꯇꯧꯔꯒ ꯊꯝꯕ ꯂꯥꯏꯙꯤꯁꯤꯡ ꯑꯗꯨꯗꯒꯤ ꯑꯃ ꯂꯧꯊꯣꯛꯂꯒ ꯂꯥꯏꯙꯤ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯍꯦ ꯊꯋꯥꯏ ꯅꯪ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨꯀꯣ ꯑꯁꯤ ꯍꯥꯏꯔꯨꯕꯗ ꯂꯥꯏꯙꯤ ꯑꯗꯨꯅ ꯅꯪ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯃꯇꯦꯡ ꯄꯥꯝꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯅ ꯂꯩꯀꯥꯏꯒꯤ ꯃꯪꯐꯝꯒꯤ ꯃꯅꯥꯛꯇ ꯐꯨꯝꯂꯤꯕ ꯁꯣꯔꯦꯟ ꯑꯗꯨꯒꯤ ꯃꯈꯨꯠ ꯈꯨꯠꯁꯥ ꯑꯃ ꯀꯛꯇꯨꯅ ꯄꯨꯔꯛꯎ ꯑꯗꯨꯒ ꯃꯐꯝꯗꯣ ꯃꯐꯝ ꯆꯥꯅ ꯑꯃꯨꯛ ꯐꯝꯖꯤꯜꯂꯝꯃꯨ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯒꯤ ꯋꯥꯐꯝꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯂꯥꯏꯙꯤ ꯑꯗꯨꯅ ꯁꯣꯏꯗꯅ ꯄꯨꯔꯛꯀꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ ꯃꯗꯨꯗꯒꯤ ꯂꯥꯏꯙꯤ ꯑꯗꯣ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯂꯥꯏꯙꯤ ꯑꯗꯨꯅ ꯂꯥꯛꯂꯒ ꯃꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛꯀꯤ ꯆꯐꯨ ꯐꯨꯝꯂꯤꯕ ꯃꯐꯝ ꯑꯗꯣ ꯃꯈꯨꯠꯅ ꯈꯣꯔꯣꯛ ꯈꯣꯔꯣꯛ ꯈꯣꯠꯂꯤ ꯃꯗꯨꯗꯒꯤ ꯃꯥꯅ ꯑꯁꯨꯝ ꯈꯣꯠꯂꯛꯄꯗ ꯁꯣꯔꯦꯟꯒꯤ ꯆꯐꯨ ꯑꯗꯣ ꯊꯦꯡꯅꯔꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯆꯐꯨ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯍꯥꯡꯗꯣꯛꯏ ꯃꯗꯨ ꯍꯥꯡꯉꯨꯕꯗ ꯃꯐꯝ ꯃꯅꯥꯛ ꯑꯗꯨꯗ ꯅꯣꯡ ꯈꯣꯡꯕ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯤ ꯑꯔꯥꯞꯄꯗ ꯍꯨꯏꯁꯤꯡꯅ ꯂꯥꯛꯅ ꯂꯥꯛꯅ ꯈꯣꯡꯗꯨꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯕ ꯍꯧꯔꯛꯂꯤ ꯃꯗꯨꯗꯒꯤ ꯂꯥꯏꯙꯤ ꯑꯗꯨꯅ ꯆꯐꯨ ꯑꯗꯨꯗ ꯃꯈꯨꯠꯅ ꯊꯤꯡꯖꯤꯜꯂꯤ ꯃꯗꯨꯗ ꯂꯥꯏꯙꯤ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯈꯨꯠ ꯑꯃꯅ ꯇꯞ ꯂꯥꯎꯅ ꯄꯥꯏꯔꯛꯏ ꯂꯥꯏꯙꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠ ꯄꯥꯏꯔꯛꯂꯤꯕꯗꯣ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯔꯛꯄꯗꯗꯤ ꯆꯐꯨ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯁꯣꯔꯦꯟ ꯑꯉꯥꯡ ꯑꯗꯨꯅ ꯑꯣꯏꯔꯝꯈꯤ ꯑꯉꯥꯡ ꯑꯗꯨ ꯌꯥꯝꯅ ꯍꯪꯒꯣꯏꯕ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ ꯃꯁꯥꯗꯣ ꯉꯧꯔꯣꯛ ꯉꯧꯏ ꯑꯗꯨꯒ ꯃꯃꯤꯠꯁꯨ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯗꯒꯤ ꯁꯣꯔꯦꯟ ꯑꯉꯥꯡ ꯑꯗꯣ ꯆꯐꯨ ꯃꯅꯨꯡꯗꯒꯤ ꯐꯟ ꯂꯥꯎꯅ ꯆꯣꯡꯊꯣꯔꯛꯏ ꯃꯗꯨꯗ ꯂꯥꯏꯙꯤ ꯑꯗꯨꯅ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯈꯨꯠ ꯐꯥꯔꯤꯕꯗꯤ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯁꯣꯔꯦꯟ ꯑꯉꯥꯡ ꯑꯗꯨꯅ ꯑꯃꯨꯛ ꯅꯪꯅ ꯑꯩꯕꯨ ꯍꯧꯗꯣꯛꯂꯤꯕꯒꯤ ꯃꯔꯝ ꯍꯥꯟꯅ ꯍꯥꯏꯌꯨ ꯃꯗꯨꯗ ꯂꯥꯏꯙꯤ ꯑꯗꯨꯅ ꯑꯃꯨꯛ ꯑꯩ ꯅꯉꯣꯟꯗꯒꯤ ꯃꯇꯦꯡ ꯑꯃ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯑꯁꯨꯝꯅ ꯈꯨꯝꯃꯤ ꯃꯗꯨꯗ ꯁꯣꯔꯦꯟ ꯑꯉꯥꯡ ꯑꯗꯨꯅ ꯀꯔꯤ ꯃꯇꯦꯡꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯂꯥꯏꯙꯤ ꯑꯗꯨꯅ ꯑꯩꯒꯤ ꯃꯄꯨ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯅ ꯊꯥꯔꯛꯄꯅꯤ ꯑꯩꯉꯣꯟꯗ ꯅꯪꯒꯤ ꯈꯨꯠꯁꯥ ꯑꯗꯨꯗꯒꯤ ꯈꯨꯗꯣꯝꯕꯤ ꯈꯨꯠꯖꯥꯏ ꯈꯨꯅꯥꯎꯕꯤ ꯈꯨꯕꯤ ꯅꯠꯇ꯭ꯔꯒ ꯈꯨꯅꯤꯡꯊꯧ ꯑꯃꯇꯪ ꯀꯛꯂꯒ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎ ꯋꯥꯗꯨ ꯇꯥꯕꯗ ꯁꯣꯔꯦꯟ ꯑꯉꯥꯡ ꯑꯗꯨꯅ ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯝꯂꯕꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯃ ꯄꯤꯒꯗꯕꯅꯤ ꯑꯁꯤ ꯍꯥꯏꯔꯛꯄꯗ ꯂꯥꯏꯙꯤ ꯑꯗꯨꯅ ꯀꯔꯤ ꯄꯥꯝꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯈꯤ ꯃꯗꯨꯗ ꯁꯣꯔꯦꯟ ꯑꯉꯥꯡ ꯑꯗꯨꯅ ꯅꯪꯒꯤ ꯃꯄꯨꯅ ꯍꯥꯏꯔꯛꯂꯕꯅꯤ나 ꯑꯩꯒꯤ ꯈꯨꯠꯁꯥ ꯑꯁꯤꯗꯒꯤ ꯈꯨꯅꯥꯎꯕꯤ ꯑꯁꯦ ꯀꯛꯂꯒ ꯄꯨꯈ꯭ꯔꯣ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯃꯍꯨꯠ ꯅꯪꯒꯤ ꯈꯨꯅꯥꯎꯕꯤ ꯑꯗꯨ ꯑꯩꯉꯣꯟꯗ ꯄꯤꯔꯝꯒꯗꯕꯅꯤ ꯁꯣꯔꯦꯟ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯂꯥꯏꯙꯤꯅꯁꯨ ꯌꯥꯔꯤ ꯑꯗꯨꯒ ꯂꯥꯏꯙꯤꯒꯤ ꯋꯥꯐꯝꯗꯨꯁꯨ ꯁꯣꯔꯦꯟ ꯑꯉꯥꯡ ꯑꯗꯨꯅ ꯌꯥꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯈꯨꯠꯇꯣ ꯀꯛꯅꯗꯨꯅ ꯄꯤꯅꯔꯕ ꯃꯇꯨꯡ ꯂꯥꯏꯙꯤꯅꯁꯨ ꯁꯣꯔꯦꯟ ꯑꯉꯥꯡ ꯑꯗꯣ ꯆꯐꯨ ꯃꯅꯨꯡꯗ ꯍꯥꯟꯅꯒꯨꯝꯅ ꯍꯥꯞꯂꯒ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯃꯐꯝ ꯆꯥꯅ ꯑꯃꯨꯛ ꯐꯨꯝꯈꯤ ꯑꯁꯨꯝꯅ ꯊꯕꯛ ꯂꯣꯏꯔꯕ ꯃꯇꯨꯡ ꯂꯥꯏꯙꯤ ꯑꯗꯣ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯁꯣꯔꯦꯟ ꯑꯉꯥꯡ ꯑꯗꯨꯒꯤ ꯈꯨꯅꯥꯎꯕꯤ ꯑꯗꯣ ꯄꯤꯔꯛꯏ ꯃꯗꯨꯗ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤ ꯑꯗꯣ ꯈꯨꯅꯥꯎꯕꯤ ꯑꯗꯨꯗ ꯌꯦꯡꯂꯒ ꯃꯣꯃꯣꯟ ꯅꯣꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯥꯏꯙꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯐꯝ ꯈꯪꯅ ꯁꯨꯝꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯗꯣ ꯃꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯃꯌꯥꯏ ꯆꯞ ꯆꯥꯅ ꯐꯝꯊꯔꯒ ꯈꯨꯅꯥꯎꯕꯤ ꯑꯗꯨ ꯄꯨꯊꯣꯛꯂꯒ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯇꯨꯝꯅꯕ ꯇꯛꯈꯥꯏꯔꯤ ꯑꯗꯨꯒ ꯂꯥꯏꯁꯣꯟ ꯈꯔ ꯁꯣꯜꯂꯒ
ꯀꯧꯇꯥ ꯑꯃꯗ ꯍꯥꯡꯖꯤꯟꯈꯤ ꯑꯗꯨꯒ ꯃꯣꯃꯣꯟ ꯅꯨꯛꯂꯒ ꯇꯨꯝꯕ ꯆꯪꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯑꯗꯣ ꯍꯧꯈ꯭ꯔꯦ꯫ ꯆꯥꯎꯕꯗꯨ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯕꯨ ꯀꯧꯈꯤ꯫ ꯆꯥꯎꯕꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯗꯨꯁꯨ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯆꯥꯎꯕꯕꯨ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯛꯎ ꯍꯥꯏꯔꯤ ꯑꯗꯨꯒ ꯆꯥꯎꯕꯗꯣ ꯐꯝꯍꯜꯂꯒ ꯃꯍꯥꯛ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯨꯔꯒ ꯑꯃꯨꯛ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯥꯅ ꯉꯔꯥꯡ ꯁꯦꯝꯈꯤꯕ ꯁꯣꯔꯦꯟ ꯑꯉꯥꯡꯒꯤ ꯈꯨꯅꯥꯎꯕꯤ ꯀꯨꯞꯅ ꯇꯛꯈꯥꯏꯕ ꯍꯥꯞꯈꯤꯕ ꯀꯧꯇꯥ ꯑꯗꯣ ꯄꯨꯊꯣꯛꯂꯒ ꯆꯥꯎꯕꯗ ꯄꯤꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯍꯥꯏ ꯃꯁꯦ ꯅꯪꯅ ꯅꯪꯒꯤ ꯌꯨꯝꯊꯪꯅꯔꯤꯕ ꯅꯨꯄꯥꯗꯨꯗ ꯏꯟꯁꯥꯡꯂ ꯀꯔꯤꯅꯣ ꯈꯔ ꯊꯤꯜꯂꯨ ꯑꯗꯨꯒ ꯃꯁꯦ ꯍꯥꯞꯆꯤꯜꯂꯨ ꯑꯗꯨꯒ ꯄꯤꯖꯈ꯭ꯔꯣ, ꯃꯗꯨꯗꯒꯤ ꯀꯝꯗꯧꯔꯛꯀꯦ ꯌꯦꯡꯉꯨ꯫ ꯋꯥꯗꯨ ꯇꯥꯕꯗ ꯆꯥꯎꯕꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯃꯥ ꯃꯥꯏꯕꯤ, ꯑꯗꯣ ꯗꯈꯤꯅꯥꯁꯤꯗꯤ ꯀꯌꯥ ꯇꯧꯖꯧ ꯍꯥꯏꯕꯅꯣ? ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯅ ꯈꯔꯗꯤ ꯆꯥꯎꯍꯜꯂꯣ, 5,000 ꯃꯨꯛꯇꯤ ꯄꯤꯔꯣ, ꯀꯔꯤ ꯈꯜꯂꯤꯕ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯥꯎꯕꯅ ꯗꯈꯤꯅꯥ 5,000 ꯑꯃꯥꯏꯕꯤ ꯇꯦꯝꯕꯤ ꯑꯗꯨꯗ ꯄꯤꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯥꯎꯕꯗꯣ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯥꯎꯕꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯟꯗ ꯆꯥꯎꯕꯗꯨ ꯀꯩꯊꯦꯜꯗ ꯆꯠꯂꯒ ꯉꯥ ꯂꯩꯔꯨꯒꯦ ꯍꯥꯏꯅ ꯈꯟꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯅꯨꯡꯗꯥꯡ ꯊꯣꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯉꯥ ꯑꯃ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯨꯗꯨꯅ ꯄꯣꯔꯛꯂꯤ꯫ ꯃꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯃꯦꯃꯤꯅ, ꯏꯁ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯗ, ꯀꯩ ꯅꯨꯃꯤꯠꯅꯣ ꯉꯁꯤꯗꯤ ꯉꯥꯒ ꯂꯩꯔꯤꯁꯤꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯆꯥꯎꯕꯅ, ꯍꯩ ꯉꯁꯤꯗꯤ ꯋꯥꯈꯜꯁꯤ ꯈꯔ ꯅꯨꯡꯉꯥꯏꯅꯩ, ꯃꯗꯨꯗ ꯂꯩꯔꯛꯂꯤꯕ ꯉꯥꯅꯤꯅꯦ꯫ ꯃꯗꯨꯗ ꯑꯃꯨꯛ ꯃꯦꯃꯤꯅ, ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯆꯥꯁꯤ ꯌꯥꯗꯕ ꯂꯤꯛꯈ꯭ꯔꯕ ꯃꯈꯨꯠ ꯇꯥꯃꯣꯅ ꯉꯁꯤꯗꯤ ꯀꯌꯥꯝ ꯍꯔꯥꯎꯈ꯭ꯔꯕꯅꯣ ꯈꯪꯗꯦ, ꯉꯥꯒ ꯂꯩꯔꯛꯏꯀꯣ꯫ ꯃꯗꯨꯗ ꯆꯥꯎꯕꯅ, ꯐꯔꯦꯁꯦ ꯉꯥꯁꯦ ꯑꯩ ꯁꯦꯝꯂꯨꯔꯒꯦ, ꯊꯥꯎ ꯊꯨꯝꯒꯗꯣ ꯌꯦꯡꯁꯤꯜꯂꯨ ꯂꯥꯎ, ꯆꯠꯂꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯛꯄꯗꯨꯗ ꯃꯦꯃꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯦꯃꯤ ꯆꯥꯛ ꯏꯟꯁꯤꯡ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥ ꯆꯥꯎꯕꯗꯨ ꯀꯧꯔꯛꯏ꯫ ꯆꯥꯎꯕꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯆꯥꯛ ꯆꯥꯔꯨꯁꯤ ꯍꯥꯏꯗꯨꯅ ꯄꯣꯔꯛꯂꯤ꯫ ꯃꯗꯨꯗꯒꯤ ꯆꯥꯎꯕꯅ ꯌꯨꯝꯊꯪꯅꯔꯤꯕ ꯇꯣꯝꯆꯧ ꯍꯣꯏꯒꯤ ꯏꯟꯁꯥꯡ ꯈꯔ ꯊꯤꯟꯕꯤꯔꯨꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯃꯦꯃꯤꯅꯁꯨ ꯊꯤꯜꯂꯨꯁꯤ ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯆꯥꯎꯕꯅ, ꯀꯗꯥꯏ ꯑꯩ ꯊꯤꯜꯂꯨꯔꯒꯦ ꯄꯤꯔꯛꯑꯣ꯫ ꯃꯗꯨꯗꯒꯤ ꯃꯦꯃꯤꯅ ꯏꯟꯁꯥꯡ ꯇꯦꯡꯀꯣꯠ ꯑꯗꯣ ꯄꯤꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯥꯎꯕꯗꯨ ꯏꯟꯁꯥꯡ ꯑꯗꯨ ꯄꯥꯏꯔꯒ ꯃꯥꯒꯤ ꯀꯥꯔꯣꯝꯗ ꯄ꯭ꯔꯞ ꯆꯪꯉꯛꯏ ꯑꯗꯨꯒ ꯉꯁꯥꯏ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯅ ꯄꯤꯔꯛꯈꯤꯕ ꯄꯣꯠ ꯑꯗꯣ ꯏꯟꯁꯥꯡ ꯑꯗꯨꯗ ꯌꯥꯟꯁꯤꯜꯂꯤ ꯑꯗꯨꯒ ꯃꯣꯃꯣꯟ ꯅꯨꯛꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯁꯥꯡ ꯑꯗꯣ ꯊꯤꯟꯈꯤꯅꯕꯒꯤꯗꯃꯛ ꯇꯣꯝꯆꯧꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯇꯣꯝꯆꯧꯕꯨ ꯀꯧꯏ꯫ ꯇꯣꯝꯆꯧ ꯇꯥꯕ꯭ꯔꯣ? ꯑꯃꯨꯛꯀ ꯊꯣꯛꯂꯛꯎꯅꯦ, ꯏꯟꯁꯥꯡ ꯄꯤꯔꯝꯒꯦ ꯇꯧꯕꯅꯤꯅꯦ꯫ ꯇꯣꯝꯆꯧ ꯇꯨꯝꯂꯕ꯭ꯔꯣ ꯅꯪꯕꯣ? ꯃꯗꯨꯗ ꯇꯣꯝꯆꯧꯁꯨ ꯇꯥꯔꯗꯨꯅ ꯊꯣꯔꯛꯂꯤ ꯑꯗꯨꯒ, ꯇꯥꯗꯥ ꯉꯥꯏꯍꯥꯛ ꯎꯏꯊꯔꯨꯔꯦ, ꯀꯔꯤ ꯇꯧꯔꯨꯕꯒꯦ ꯇꯥꯗꯥ? ꯃꯗꯨꯗ ꯇꯣꯝꯆꯧꯅ, ꯍꯩ ꯑꯁꯨꯛ ꯉꯜꯂꯤꯁꯤꯗꯕꯨ ꯇꯨꯝꯂꯤꯅꯦ꯫ ꯁꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯉꯥ ꯊꯣꯡꯂꯤꯕꯅꯤ, ꯑꯗꯨꯗ ꯅꯪꯒꯤꯁꯨ ꯈꯔ ꯊꯤꯜꯂꯛꯄꯅꯤꯗ꯫ ꯁꯦ ꯇꯣꯝꯆꯧꯗꯨ ꯆꯥꯎꯕꯒꯤ ꯃꯑꯣꯡꯗꯨ ꯎꯕꯗ ꯄꯨꯡꯉꯛ ꯉꯛꯏ꯫ ꯑꯁꯨꯝꯅ ꯉꯛꯅ ꯏꯟꯁꯥꯡ ꯑꯗꯣ ꯂꯧꯁꯤꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯆꯥꯎꯕꯁꯨ ꯏꯟꯁꯥꯡ ꯄꯤꯔꯝꯂꯒ ꯍꯟꯈ꯭ꯔꯦ꯫ ꯃꯗꯨꯗ ꯇꯣꯝꯆꯧꯅ ꯈꯜꯂꯤ, ꯀꯩꯅꯣꯅꯦ ꯉꯁꯤꯁꯤꯕꯣ, ꯑꯁꯤꯕꯨ ꯇꯥ ꯆꯥꯎꯕ꯭ꯔꯅꯦ? ꯆꯦꯡ ꯀꯧꯇꯥ ꯑꯃꯐꯥꯎ ꯄꯨꯒꯦ ꯌꯥꯗꯕ ꯃꯥꯅ ꯉꯁꯤꯗꯤ ꯏꯟꯁꯥꯡꯒ ꯊꯤꯜꯂꯛꯏꯁꯤꯕꯣ? ꯃꯤꯁꯤꯡꯁꯦ ꯃꯈꯜ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯇꯣꯝꯆꯧꯁꯨ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯂꯤ ꯑꯗꯨꯒ ꯆꯥꯛ ꯆꯥꯅꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯣꯝꯆꯧꯅ ꯆꯥꯎꯕꯗ ꯄꯤꯔꯛꯄ ꯏꯟꯁꯥꯡ ꯑꯗꯣ ꯍꯥꯎꯏ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯆꯥꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯏꯕꯣꯇꯣꯝꯕꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯇꯦꯝꯕꯤ ꯌꯥꯍꯧꯔꯛꯄꯗ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯖꯣꯏꯕꯨ ꯀꯧꯏ꯫ ꯍꯥꯏ ꯏꯕꯣꯆꯧꯕ, ꯅꯃꯥꯗꯣ ꯂꯩꯇꯦꯅꯦ, ꯑꯃꯨꯛꯀ ꯊꯣꯔꯛꯎꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥ ꯖꯣꯏꯕꯨ ꯀꯟꯅ ꯀꯧꯔꯛꯏ꯫ ꯃꯗꯨꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯖꯣꯏꯁꯨ ꯀꯧꯕ ꯑꯗꯣ ꯇꯥꯔꯗꯨꯅ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ, ꯄꯥꯕꯨꯡ ꯏꯃꯥ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯏꯕꯣꯇꯣꯝꯕꯅ ꯑꯃꯨꯛ, ꯍꯩ ꯅꯃꯥꯗꯣ ꯂꯩꯔꯝꯖꯩꯅꯦ, ꯍꯩ ꯃꯥꯒꯤ ꯂꯥꯏ ꯁꯥꯟꯅꯕ ꯀꯥꯗꯨꯗꯅꯦ ꯂꯩꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯉꯨ, ꯃꯅꯤꯡ ꯃꯌꯥꯗꯒ ꯑꯃꯨꯛꯇ ꯌꯦꯡꯉꯨꯅꯦ꯫ ꯃꯗꯨꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯖꯣꯏꯅ ꯃꯥꯒꯤ ꯃꯃꯥꯒꯤ ꯂꯥꯏ ꯁꯥꯟꯅꯐꯝ ꯀꯥ ꯑꯗꯨꯗ ꯀꯣꯏꯊꯤ ꯊꯤꯈꯤ꯫ ꯃꯅꯤꯡ ꯃꯌꯥꯗꯁꯨ ꯆꯠꯇꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯤ꯫
ꯃꯁꯤꯗꯒꯤ ꯏꯕꯣꯇꯣꯝꯕꯒꯤ ꯃꯃꯧ ꯅꯨꯄꯤ ꯊꯥꯖꯅ ꯄꯥꯕꯨꯡ ꯉꯁꯥꯏ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔ ꯂꯥꯛꯑꯝꯕꯅꯤ ꯑꯗꯨꯒ ꯏꯃꯥꯁꯦ ꯐꯠꯇꯕ ꯊꯕꯛ ꯇꯧꯏ ꯍꯟꯇꯛ ꯇꯣꯝꯆꯧ ꯃꯥꯡꯈꯤꯕꯗꯨꯁꯨ 이마가 따라가 떠보니 하이드나 양강남바니 이마소 얌사오키바니 머멍 누피기 와도 따바다 이보 똥바나 하 거리노니 하리시보 하이 ngaiko namada ngangamba 미싱도디 kana ha 너코이부 캉라프로 마루다 타자나 아이코이 레카이기 쿠라닝 팀바가 따다 이봄사가 ngangambani aduga maga thabak sinbada yawminnaba ta chabudusu makhoi anina sinabado mayamna khanglakpadagi asengbado haidokhraba male aduda mayamna hayeng se laklaga tomchoubu amuk hanna magi hanagi pibamduda lahangadabani na hairambani madu tabada ibo tombana kalino tawgadoribasibo ibo chauba haujikti namagi matamdo hiroklaba male nei karigumba mahakna hingdamlabadi phai natabida leitaba thoklabadi is leika achida wagadorida asi haiduna makok pairaga phamthai maruda joina mu pabung imana sadanaba laisingdudi losillamdaba jalo maduda ibo tombana ibo chauba ai khangdre toribase sangu imungda hayeng oina warido kari no kamdobuno do khanarasi sangu asi haiduna imungda changnakhre aduga ibo tombasu imungda changai aduga makhoi ahum makhoi gi mayai ka aduda phamduna nunganba ngaire asumna matamdu haukhre mathangi numitki nongale nimit aduga ayukta lekai gi nupama amai bi timbi gi mayumda changai aduga mi kawi mama o mama tabi dabro asi haiduna pakhat na kawi aduda ibo tombatu senthori aduga ibungo kedoragin he maruda nupa aduna mama ini timbidu lekai gi lampak aduda maina saklaga masado kathik lehori pautu tabata ibo tombana ha kainone harisibo as hai ibo chauba hai namadu maina sakle hairi ne amukta jalusine masi haiduna masal nupa zoiga mamong nupi thajaga punna chelaklei lampak aduda yorokpa kandadi amai bitembi gi thawai yaudraba hakchang do thengnari ibo tomba joy amati mamong nupi thaja kappadi laradana lekai asi kari thoklaga ba haiduna yamna mi painarami masidagi amai bitembi gi katheklaba hakchang ado amuk phajana mathau mangam pangthokhrei ibo tombati kapkhide lekai asi ki khanbada yamna wajarami asumna matamdu hokhrei masigi matung amai bitembi leitrab matung dagidi lekai aduta tamnaba kaya horaklei mi chatpaki khonjal angang kapaki khonjal amati maram ilei leitana mi nokpaki khonjal kaya ama lambida satlingaida tarakpa asigumpa kaya thengnaba horaklei nomagi numit ama ngasai amai bitembi bu yamna ngangkhiba ibum sadu thabak ama satlubadagi nungdangi pung mapan aduwaida halaki maduda mahakna khalli aibu amok thabuk mafamda hallasirane as lekai asida tawriba singse ngasidi aingonda amuk tawdriba jala asi haiduna murum sonduna lai mana asum lakpana makhoi gi khun ado yoroklei maduda khun ado hek jawbada mangonda nungchit asaba ama sijelaki adumna torokpa aduta ibom sado swai lawi aduga is karibu tholaga ba he sor asi haiduna lai asumna mahak kitik kirum tongna mahakna asum lakpada masam mana isang sangba amai bigi phijol setpi nupi ama magi hek mamangda sammaga gamgam chatki maduda ibom sadu masanik pahoraklei adubu mahak mayumdi yawunaba satlagi khanduna adum lakli masidagi amuk magi nakong mayada tapna ibomsa haiduna kauri madudu tabada ibomsa du mamai leiduna kuyeng yengi aduga kanano haiduna kuilaw lawi marudagi mana mamai do mamaga leithorokpada mamai katheklaba masam sangba amai bigi phijol setpi nupi ama jagoi saduna magi manak tapna nuklaga sangsilaklei maduda ibom sado tung handuna chatlaga sen ge tawi adubu kiman khibana senbadi ngamdri
कीबनसु मक्लाक्तो निकपद लोइरे अदुगा तुंगलुमदा अमुक लैथोक्लगा हौजिक्की नुपी अदो लैरिब्रा हाइदुना येंगी अदुबु माना येंथोरकपददी अमुक लैरमदरी माना असुमना तौरिङै कदोमदगिनो खंगदना नुपी अमना कन्ना कन्ना कपलई अदुगा अमुकसु नोक्लई मदुदा इबोमचादो खंगप्रे खंगी अदुगा कीसु यामना कीरमी मसिदगी अमुक ngahak लैरगा कप्पा लाउरम्बादो तुमिन तुमिन लैख्रे तांजा अदुदा इबोमचादो तपना तपना सत्पा हौई महाना असुम लाकपना अमाय बितेंबी होइगी युम मपा यौसिल्लक्ले मरुदा मागे तुंगदा कनानो अमना नुंजेंग साइरई मदुदा महाना कइनो तौरि सिबो खंदुना तुंगदे येंथोरकपदा साइरक्लिबा नुंजेंगदो अमाय बितेंबीगी युम लोमदगी ओइरमखी मदुदगी इबोमचादो सप लेप्तुना युम अदुदा मुन्ना सुम येंगी मदुदा युम अदुदगी लाइटी सुमानबा मी सुमानबा अमा तुंग हंदुना थोलई मदु उबदा इबोमचाना कनानो हाइदुना हंगी इबोमचाना मदु हंगलुबदा मान उरिबा लाइटी सुमानबा नुपी सुमानबा सक्तम अदो मसादी यावदना तुंगलोमदा मंगक्तो तपना तपना लैथोरई अदुगा इबोमचादा ममित खाना येंगी अदुगा इबोमचागे मनाक नकना खंगचोंग चोंगसिल्लक्लगा मखोरी मेटपा हौरक्ले इबोमचादु लावबसु ngamdrei मागे नुपी अंगांगपु निंगसिंगलगा कपली मरुदगी सावतो तपना तपना सोर थिंगतख्रे अदुगा महाक अमायबे तेंबीगी थवाई अदुना मखोरी मेखाइदुना हाटखी मथंगी नोंगानबदा लेकाय मियामना इबोमचा सिदुना लैरंबदो यामना नुंगाइनरमदी अदुगा लेकाय मियाम अदुसु लैबा यामना किनरखी मसिदगी इबोमचागी नुपीदु यामना कपखी लेकाय मियामना इबोमचागी मथौ मंगम पांगथोख्रे चावसु इबोमचा सिरे ताबदा कीबा हौरक्ले हौजिक्ति महाकसु करिनुंगी मीगी मांगनबा तौरबनो हाइनसु खंजरक्ले मसी खल्लगा महाकना मागे नुपी मेमीबु कौरई मरुदा मेमीना मोय तामो चाखुमदा जगबिरओ अई सोमदा कुथादोकपा याद्रे असुमना खुमलकपदगी चावसु चाखुमलोमदा चंगलई अदुगा मेमी हंदक ताइबोमचा लैत्रिबसे अईदी इमा तेमीना ओइरमगदबा मालिए असी हायरकपदा मेमीना हो तौखो मीगी मांगनबदो याम तौखोबा मीगी मते मनाखुक लैजबदुदा अदु यामना कलइदुबु कैगिनो अखोइगी करी वालगेबा हा असुमना ngalakpada चावबना हाय तुमिन लैयुने मसीगी नुपीसिदी करिनो खंगदे चबेंग चबेंग ngange wani असी हाइदुना साइई मदुदा मेमीना हो नुंदांगदने कुचा चलगा वाथी सुबदो तौबिरनु ngarang तादे इबोमचा सिबदो खरा खंगबियो मसी हायरकपदा चावबदो तुमिन लೈ अदुगा साक लोइसिल्लो हायरई मरुदगी मेमीना साक अदो लोइसिल्लदुना साक सामिनरी मतमदी हौजिन खिबना नुमिदांगे मतम यौसिल्लक्ले मेमीसु नुंदांगे साक लोइसिंदुना मागे नुपा चावबा अमति मसा सिंगबु कौसिंदुना साक चामिनरी अदुगा मखोइगी कादा संगदुना तुमनख्रे मरुदगी चावबदु मिकअप थोरई मतमदु नुमिदांगे पुंग 13 तारी मदुदा चावबदो महाक मपान थोकलुगे हाइदुना थोलई मसिदगी महाकना मनिंग थोंगलोमदा चटके खनबसु कीबदगी ममांग थोंग अदु हांगलगा थोकलक्ले असुमना माना थोरकपदा मखोइगी हेक मखा थंगबदा मसम इसांग सांगबा ममाय काथेकलबा नुपी अमा फिंगोक सेलगा हिपतुना लैरमी मदु उरुबदा चावबदो हो इमा हाइदुना कन्ना लाउरगा इमुंग लोमदा चेंसिलई अदुगा फमुंगदा काखलई मतमदुदा मसादो हुमा अनपी कांगी मसा अदुसु की खिबना थक थक नी मरुदगी मागी नुपी मेमीसु मेकअप थोरक्ले चावना तरमलिबा मवंगदु उबदा मेमीना मोइतामो कैदोरगे कैनो हुमांग मयाम सिदी असी हायरकपदा चावना मसा अदो निकलगा मपांदा कैनुमा मपांदा असुमना पाखत पाखतना हायरई मरुदगी मेमीना मपुरोइबा चावबबु हिपथा हल्लगा फयुब सुबसिन बीरबा मतुंग निंथीजना तुमन्नबा तौरी तामो कशु ओइरमोइसे ताबोना पखन्ना खनबदुदा मितने चोरी पारी पंगबदु उबा ओइरमगनी पथाबिरो असुमना हायरगा चावबदो पुंगनिंग फथा हलमी चावबसु तपना तपना ममित उइसिंदुना अदुमक तुमथाख्रे मसिदगी मेमीसु तुमथाख्रे मतमदु हौख्रे मसिगी मतुंग अयुक्की मतम ओइरे चावदु ममाय ममित ताथोकले अदुगा
ꯃꯥꯡꯒꯣꯜꯗ ꯊꯣꯔꯛꯂꯒ ꯆꯧꯀ꯭ꯔꯤꯗ ꯐꯝꯃꯤ ꯑꯗꯨꯒ ꯉꯔꯥꯡ ꯎꯈꯤꯕꯁꯤꯡꯗꯣ ꯍꯧꯖꯤꯛꯁꯨ ꯃꯃꯤꯠꯇ ꯑꯗꯨꯝ ꯎꯗꯨꯅ ꯂꯩꯔꯦ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯈꯜꯂꯤ, ꯑꯩꯅ ꯇꯧꯔꯤꯕꯁꯤꯡꯗꯣ ꯇꯧꯔꯝꯗ꯭ꯔꯒꯗꯤ ꯑꯩꯁꯦ ꯀꯌꯥꯗ ꯅꯦꯅꯥ ꯇꯥꯅ ꯂꯩꯖꯔꯝꯒꯗꯕ, ꯑꯗꯨꯒ ꯉꯔꯥꯡ ꯊꯣꯛꯂꯤꯕꯗꯨꯁꯨ ꯊꯣꯛꯂꯝꯂꯣꯏꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯈꯤꯗꯦ꯫ ꯃꯥꯅ ꯑꯗꯨꯝꯅ ꯈꯜꯂꯤꯉꯩ ꯃꯥꯒꯤ ꯅꯨꯄꯤ ꯃꯦꯃꯤꯅ, ꯇꯥꯃꯣ ꯏꯔꯨꯖ ꯃꯥꯏꯊꯕꯤꯔꯨꯔꯣ, ꯏꯁꯤꯡꯁꯨ ꯊꯝꯂꯝꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯦꯃꯤꯅ ꯍꯥꯏꯔꯤ, ꯑꯗꯨꯕꯨ ꯆꯥꯎꯕꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯗꯣ ꯇꯥꯗꯦ, ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯤ꯫ ꯃꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯥꯃꯣ ꯍꯥꯏꯗꯨꯅ ꯈꯣꯟ ꯈꯔ ꯍꯧꯅ ꯃꯁꯥ ꯅꯣꯝꯂꯒ ꯀꯧꯔꯛꯏ꯫ ꯃꯗꯨꯗ ꯆꯥꯎꯕꯅ ꯍꯥ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣꯅꯦ? ꯑꯁꯨꯝꯅ ꯏꯉꯛ-ꯉꯛꯅ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯃꯦꯃꯤꯅ ꯏꯔꯨꯖꯊꯣꯛꯄꯤꯔꯨꯔꯣ, ꯏꯁꯤꯡ ꯊꯝꯂꯝꯂꯕꯅꯤ ꯍꯥꯏꯕ꯫ ꯃꯗꯨꯗ ꯆꯥꯎꯕꯅ ꯍꯣꯏ ꯂꯨꯖꯔꯨꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯏꯔꯨꯖꯕ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯏꯔꯨ ꯂꯨꯊꯣꯛꯂꯦ꯫ ꯃꯍꯥꯛꯅ ꯏꯔꯨꯖꯕ ꯂꯣꯏꯔꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤ ꯃꯦꯃꯤꯅ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯆꯥꯛ ꯆꯥꯊꯣꯛꯃꯤꯟꯅꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯃꯦꯃꯤꯁꯨ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯅꯅꯕ ꯇꯧꯔꯤ, ꯑꯗꯨꯒ ꯆꯥꯎꯕꯗꯨ ꯆꯥꯛꯈꯨꯝꯗ ꯐꯝꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯆꯪꯂꯛꯄ ꯉꯥꯏꯔꯤ꯫ ꯃꯗꯨꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯆꯥꯛ ꯊꯣꯡꯅꯕ ꯆꯥꯛꯈꯨꯝꯗ ꯂꯥꯛꯂꯦ, ꯑꯗꯨꯒ ꯇꯥꯃꯣ ꯉꯔꯥꯡ ꯈꯨꯔꯥ ꯅꯤꯡꯊꯦꯝꯕꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯃꯌꯨꯝ ꯍꯜꯂꯛꯄꯗ ꯑꯃꯥꯏꯕꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃ ꯆꯠꯇꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯩ ꯍꯥꯏ, ꯑꯗꯨꯒ ꯂꯩꯀꯥꯏ ꯃꯤ ꯈꯔꯅꯁꯨ ꯊꯦꯡꯅꯔꯕ ꯃꯥꯜꯂꯦ꯫ ꯏꯁ ꯑꯩꯗꯤ ꯀꯤꯕꯗ ꯂꯣꯏꯔꯦꯗ꯫ ꯃꯦꯃꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯆꯥꯎꯕꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯉꯣꯟꯗ ꯉꯔꯥꯡ ꯎꯈꯤꯕꯁꯤꯡꯗꯣ ꯑꯃꯨꯛ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯋꯥꯔꯤ ꯑꯗꯣ ꯇꯝꯈꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯦꯃꯤꯁꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯆꯥꯛ ꯊꯣꯡꯂꯦ, ꯑꯗꯨꯒ ꯆꯥꯊꯣꯛꯃꯤꯟꯅꯔꯦ, ꯑꯗꯨꯒ ꯇꯨꯝꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯍꯦꯜꯂꯛꯂꯦ꯫ ꯆꯥꯎꯕꯒꯤ ꯃꯃꯥꯡꯒꯤ ꯊꯣꯡ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯛꯏ, ꯑꯗꯨꯒ ꯃꯤ ꯑꯃꯅ ꯀꯧꯔꯛꯏ, ꯇꯥꯆꯧꯕ ꯇꯥꯕ꯭ꯔꯣ? ꯇꯥꯆꯧꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ꯫ ꯃꯗꯨꯗ ꯆꯥꯎꯕꯗꯣ ꯃꯤꯀꯞ ꯊꯣꯔꯛꯂꯦ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯀꯅꯥꯅꯣ ꯑꯁꯨꯛ ꯌꯥꯝ ꯊꯦꯡꯂꯀꯥꯟꯁꯤꯗ ꯀꯧꯔꯛꯏꯁꯤꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯊꯣꯡ ꯊꯤꯜꯂꯛꯂꯤꯕ ꯃꯤ ꯑꯗꯨꯅ, ꯑꯩꯅꯦ ꯇꯣꯝꯕꯅꯦ, ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯣ꯫ ꯑꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯆꯥꯎꯕꯗꯣ ꯊꯣꯔꯛꯂꯦ, ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯉꯤ꯫ ꯑꯗꯨꯒ ꯆꯥꯎꯕꯅ ꯀꯔꯤ ꯂꯩꯔꯦ ꯇꯣꯝꯕ? ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯇꯣꯝꯕꯅ ꯈꯨꯔꯥ ꯅꯤꯡꯊꯦꯝꯕꯗꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯤꯁꯤ ꯇꯥ ꯆꯥꯎꯕꯕꯨ ꯇꯥꯗꯕ꯭ꯔꯣ? ꯋꯥꯗꯨ ꯇꯥꯕꯗ ꯆꯥꯎꯕꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯀꯃꯥꯏꯅꯅꯣꯅꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯇꯣꯝꯕꯅ ꯈꯪꯗ꯭ꯔꯦꯗ, ꯃꯥꯁꯤ ꯌꯨꯝ ꯍꯜꯂꯛꯄꯗ ꯂꯝꯌꯥꯏꯗ ꯋꯥꯟꯊꯩ ꯍꯥꯏ, ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯂꯩꯇ꯭ꯔꯕ ꯃꯥꯜꯂꯦ꯫ ꯃꯗꯨꯗ ꯆꯥꯎꯕꯅ ꯃꯤꯕꯨ ꯀꯌꯥꯝ ꯂꯩꯍꯧꯔꯒꯦ? ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯇꯣꯝꯕꯅ ꯃꯤꯕꯨꯗꯤ ꯈꯔ ꯂꯥꯛꯍꯧꯔꯦ, ꯑꯩꯁꯨ ꯊꯣꯔꯛꯂꯤꯕ ꯑꯁꯤꯅꯤ, ꯑꯗꯣ ꯇꯥ ꯆꯥꯎꯕꯁꯨ ꯉꯥꯏꯍꯥꯛ ꯌꯧꯔꯨꯁꯤ ꯍꯥꯏꯕꯕꯨ ꯀꯔꯤ ꯈꯜꯂꯤꯕ? ꯃꯗꯨꯗ ꯆꯥꯎꯕꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯇꯣꯝꯕꯒ ꯊꯣꯔꯛꯂꯦ, ꯑꯗꯨꯒ ꯋꯥꯔꯤ ꯈꯔ ꯑꯁꯨꯝ ꯁꯥꯟꯅꯔꯒ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯁꯥꯟꯅꯔꯝꯕꯗꯒꯤ ꯆꯥꯎꯕꯅ ꯇꯣꯝꯕꯗ, ꯈꯨꯔꯥ ꯅꯤꯡꯊꯦꯝꯕꯗꯨꯕꯨ ꯍꯧꯖꯤꯛ ꯃꯊꯧ ꯃꯉꯝ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯕ꯭ꯔꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯇꯣꯝꯕꯗꯣ ꯀꯔꯤꯃꯠꯇ ꯈꯨꯝꯂꯛꯇꯦ, ꯇꯨꯃꯤꯟꯅ ꯂꯨꯞꯊꯔꯒ ꯆꯠꯂꯤ꯫ ꯃꯗꯨꯗ ꯆꯥꯎꯕꯅ ꯇꯣꯝꯕ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯇꯣꯝꯕꯗꯨ ꯀꯔꯤꯁꯨ ꯈꯨꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯆꯥꯎꯕꯅ ꯇꯣꯝꯕꯒꯤ ꯂꯦꯡꯖꯨꯝꯗ ꯄꯥꯏꯔꯒ ꯑꯃꯨꯛ ꯍꯪꯉꯤ꯫ ꯃꯗꯨꯗ ꯇꯣꯝꯕꯗꯤ ꯈꯤꯛ ꯅꯣꯛꯂꯛꯏ, ꯑꯗꯨꯒ ꯆꯥꯎꯕ ꯑꯩꯕꯨ ꯈꯪꯗ꯭ꯔꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ꯫ ꯆꯥꯎꯕꯅ ꯇꯣꯝꯕꯗꯨ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯁꯥ ꯑꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯑꯗꯨꯒ ꯆꯥꯎꯕꯗ ꯌꯦꯡꯉꯛꯏ꯫ ꯃꯗꯨꯗ ꯆꯥꯎꯕꯗꯤ ꯃꯌꯥ ꯑꯗꯣ ꯏꯍꯤꯡ ꯅꯥꯍꯤꯡ ꯇꯩꯔꯒ ꯃꯃꯤꯠ ꯑꯗꯣ ꯀꯣꯊꯣꯛꯂꯒ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯈꯤꯒꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯆꯥꯎꯕꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯇꯨꯡ ꯈꯪꯍꯟꯍꯜꯂꯤ꯫ ꯃꯗꯨꯗ ꯃꯥꯒꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯈꯨꯠꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯆꯥꯎꯕꯅ ꯌꯦꯡꯊꯣꯛꯂꯨꯕꯗ ꯃꯃꯥꯏ ꯃꯃꯤꯠ ꯌꯥꯎꯗꯕꯤ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯕꯤ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯆꯥꯎꯕ ꯍꯣꯏ ꯏꯃꯥ ꯍꯥꯏꯗꯨꯅ ꯆꯦꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯆꯥꯎꯕꯅ ꯑꯁꯨꯝ ꯆꯦꯜꯂꯛꯄꯗ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯒꯤ ꯌꯨꯝ ꯃꯅꯥꯛ ꯑꯗꯨꯋꯥꯏ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯆꯥꯎꯕꯗꯣ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯃꯥꯅ ꯆꯦꯜꯂꯤꯕꯗꯣ ꯀꯔꯥꯏꯗꯅꯣ ꯍꯥꯏꯅꯁꯨ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯃꯥꯅ ꯑꯁꯨꯝꯅ ꯌꯦꯡꯉꯛꯄꯗ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯒꯤ ꯊꯣꯡꯒꯥꯜꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯄꯗ ꯎꯔꯛꯏ꯫ ꯃꯗꯨꯗ ꯆꯥꯎꯕꯅ ꯆꯪꯁꯤꯜꯂꯒ ꯌꯦꯡꯕꯗꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯃꯦꯃꯤ
ꯑꯩ ꯃꯤꯃꯤ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯍꯥ ꯃꯁꯤ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄꯗ ꯃꯤꯃꯤꯅ ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯅꯪꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗꯣ ꯌꯦꯡꯂꯤꯕꯅꯤ ꯉꯥꯏꯈꯣ ꯅꯪꯕꯨ ꯌꯥꯝ ꯋꯥꯕ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯗ ꯃꯃꯤꯠ ꯏꯔꯪ ꯂꯪꯂꯒ ꯃꯆꯤꯟꯁꯨ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯗꯨꯅ ꯅꯣꯛꯂꯒ ꯌꯦꯡꯂꯛꯏ ꯃꯗꯨ ꯎꯕꯗ ꯆꯥꯎꯕꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯒ ꯀꯤꯕ ꯍꯦꯃꯟꯕꯗꯒꯤ ꯁꯣꯔ ꯊꯤꯡꯒꯠꯈ꯭ꯔꯦ ꯑꯗꯨꯒ ꯈꯨꯗꯛꯇꯨꯃꯛꯇꯗ ꯃꯊ꯭ꯋꯥꯏ ꯊꯥꯈꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯤꯃꯤꯁꯨ ꯃꯄꯨꯔꯣꯏꯕ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯊꯤꯕ ꯍꯧꯔꯛꯂꯦ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯍꯧꯗꯣꯛꯂꯦ ꯑꯗꯨꯒ ꯄꯨꯟꯅ ꯃꯥꯡꯒꯣꯟꯗ ꯊꯣꯛꯃꯤꯟꯅꯔꯛꯂꯦ ꯑꯗꯨꯒ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯨ ꯃꯤꯃꯤꯅ ꯀꯟꯅ ꯀꯟꯅ ꯀꯧꯈꯤ ꯃꯤꯃꯤꯅ ꯀꯧꯕꯗꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯨ ꯇꯥꯕꯗꯒꯤ ꯍꯧꯒꯠꯅꯔꯛꯂꯦ ꯑꯗꯨꯒ ꯆꯥꯎꯕꯒꯤ ꯃꯌꯨꯝꯗ ꯂꯣꯏꯅ ꯂꯥꯛꯂꯦ ꯃꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯀꯩꯗꯧꯔꯦ ꯃꯤꯃꯤ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯃꯤꯃꯤꯅ ꯏꯆꯦ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯅꯅꯥꯎꯄꯥꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯑꯩꯁꯨ ꯃꯥꯅ ꯍꯧꯒꯠꯄꯗꯣ ꯈꯪꯍꯧꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯉꯔꯥꯡ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯊꯣꯛꯈꯤꯕꯁꯤꯡ ꯑꯗꯨꯁꯨ ꯇꯝꯈꯤ ꯃꯁꯤꯗꯒꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗꯣ ꯆꯥꯎꯕ ꯊꯤꯕ ꯍꯧꯅꯔꯛꯂꯤ ꯃꯗꯨꯗ ꯃꯤ ꯈꯔꯅ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯒꯤ ꯃꯌꯨꯝ ꯃꯅꯥꯛꯇ ꯆꯠꯁꯤ ꯍꯥꯏꯔꯛꯈꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯈꯔ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯒꯤ ꯃꯌꯨꯝ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯃꯈꯣꯏꯅ ꯆꯤꯡꯅꯕꯗꯣ ꯆꯨꯝꯂꯤ ꯆꯥꯎꯕꯗꯨ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯒꯤ ꯊꯣꯡꯒꯥꯜ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯈꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯈꯔꯅ ꯆꯥꯎꯕꯕꯨ ꯊꯥꯡꯂꯒ ꯄꯣꯔꯛꯈꯤ ꯃꯤꯃꯤꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯆꯥꯎꯕꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯔꯒ ꯃꯈꯣꯜ ꯍꯧꯅ ꯀꯞꯆꯔꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯅꯣꯡꯉꯥꯟꯕ ꯉꯥꯏꯅꯔꯒ ꯆꯥꯎꯕꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯔꯛꯄꯁꯤꯗꯒꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗꯣ ꯌꯥꯝꯅ ꯄꯥꯈꯠꯅꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯕꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯅꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯑꯃꯥꯏꯕ ꯕꯤꯔ ꯀꯧꯕ ꯑꯃ ꯀꯧꯈꯤ ꯑꯗꯨꯒ ꯋꯥꯔꯤ ꯇꯥꯟꯅꯔꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯕꯤꯔꯅ ꯃꯁꯤꯗꯤ ꯑꯩꯅ ꯌꯦꯡꯕ ꯉꯝꯂꯣꯏꯗꯧꯔꯤ ꯑꯩ ꯑꯃꯥꯏꯕ ꯑꯃ ꯍꯥꯏꯒꯦ ꯃꯍꯥꯛꯀ ꯑꯃꯨꯛꯇꯪ ꯇꯥꯟꯅꯧ ꯃꯁꯤꯗꯤ ꯑꯩꯅ ꯉꯝꯂꯣꯏꯗꯧꯔꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯌꯨꯝ ꯍꯪꯂꯛꯈꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯕꯤꯔꯅ ꯅꯤꯡꯊꯧꯈꯣꯡꯗ ꯑꯃꯥꯏꯕ ꯗꯤꯔꯦꯟ ꯍꯥꯏꯗꯅ ꯑꯗꯨꯝ ꯍꯪꯕꯤꯌꯨ ꯃꯃꯤꯡ ꯆꯠꯄ ꯃꯥꯏꯕꯅꯤ ꯃꯥꯅ ꯉꯝꯗꯕ ꯀꯔꯤꯁꯨ ꯂꯩꯇꯕꯅꯤ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯈꯣꯏ ꯈꯔꯅ ꯑꯃꯥꯏꯕ ꯗꯤꯔꯦꯟꯗꯨ ꯀꯧꯕ ꯂꯥꯛꯈꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯗꯤꯔꯦꯟꯗꯨ ꯃꯥꯒꯤ ꯌꯨꯝꯒꯤ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯂꯩꯔꯤ ꯃꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯃꯥꯏꯕ ꯗꯤꯔꯦꯟꯕꯨ ꯀꯧꯏ ꯃꯗꯨꯗ ꯑꯃꯥꯏꯕ ꯗꯤꯔꯦꯟꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯃꯌꯥꯝꯗ ꯀꯔꯤ ꯂꯩꯔꯕꯒꯦ ꯃꯌꯥꯝ ꯂꯥꯛꯄꯤꯔꯤꯕꯁꯤꯕꯣ ꯑꯁꯤ ꯍꯥꯏꯅ ꯍꯪꯂꯛꯄꯗ ꯂꯥꯛꯂꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯈꯨꯜꯒꯤ ꯊꯣꯛꯂꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯕ ꯍꯧꯔꯛꯏ ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯥꯎꯕ ꯑꯃꯗꯤ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯅ ꯇꯧꯕ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯑꯗꯣ ꯈꯪꯂꯛꯄꯒꯤ ꯋꯥꯔꯤꯁꯨ ꯂꯤꯔꯛꯏ ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯥꯎꯕ ꯑꯃꯗꯤ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯅ ꯇꯧꯕ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯑꯗꯣ ꯀꯔꯝꯅ ꯈꯪꯂꯛꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯑꯗꯨꯁꯨ ꯂꯤꯕ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯋꯥꯔꯤ ꯑꯁꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯗꯣ ꯑꯃꯥꯏꯕ ꯗꯤꯔꯦꯟꯗ ꯂꯤꯕ ꯍꯧꯔꯛꯏ ꯆꯥꯎꯕꯗꯨ ꯑꯃꯥꯏꯕ ꯇꯦꯝꯕꯤꯅ ꯄꯤꯔꯛꯄ ꯁꯣꯔꯦꯟꯒꯤ ꯈꯨꯅꯥꯎꯕꯤ ꯑꯗꯣ ꯍꯥꯞꯈ꯭ꯔꯕ ꯏꯟꯁꯥꯡ ꯑꯗꯨ ꯇꯣꯝꯆꯧꯗ ꯄꯤꯔꯝꯂꯕ ꯃꯇꯨꯡ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯑꯗꯨꯒ ꯆꯥꯛ ꯆꯥꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯆꯥꯛ ꯆꯥꯕ ꯌꯥꯗ꯭ꯔꯦ ꯑꯁꯣꯝꯗ ꯇꯣꯝꯆꯧꯗꯨ ꯀꯔꯤꯕꯨ ꯇꯧꯔꯝꯒꯗꯕꯅꯣ ꯈꯟꯕꯗ ꯃꯍꯥꯛ ꯆꯥꯛ ꯆꯥꯕ ꯌꯥꯗ꯭ꯔꯦ ꯃꯗꯨ ꯎꯕꯗ ꯆꯥꯎꯕꯒꯤ ꯅꯨꯄꯤ ꯃꯦꯃꯤꯅ ꯍꯩꯃꯥ ꯃꯈꯣꯏ ꯇꯥꯃꯣ ꯀꯩꯗꯧꯔꯒꯦ ꯏꯟꯁꯥꯡꯗꯨꯕꯨ ꯍꯥꯎꯇ꯭ꯔꯕꯣ ꯃꯗꯨꯗ ꯆꯥꯎꯕꯅ ꯀꯔꯤꯁꯨ ꯇꯧꯗꯦꯗ ꯍꯥꯎꯏ ꯌꯥꯝ ꯍꯥꯎꯏꯗ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯛꯇꯣ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯐꯖꯅ ꯆꯥꯈ꯭ꯔꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯆꯥꯛ ꯇꯣꯛꯂꯒ ꯇꯨꯝꯅꯅꯕ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯆꯪꯂꯛꯂꯤ ꯃꯗꯨꯗ ꯃꯦꯃꯤꯅ ꯇꯥꯃꯣ ꯑꯩ ꯍꯌꯦꯡꯁꯤ ꯌꯨꯝꯗ ꯑꯃꯨꯛꯇ ꯆꯠꯂꯨꯒꯦ ꯏꯃꯥꯗꯣ ꯉꯁꯥꯏ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯅ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ ꯑꯩ ꯍꯌꯦꯡꯗꯤ ꯌꯨꯝꯗ ꯍꯥꯏꯐꯦꯠꯇ ꯆꯠꯂꯨꯒꯦ ꯃꯗꯨꯗ ꯆꯥꯎꯕꯅ ꯆꯠꯂꯨ ꯑꯗꯣ ꯅꯪꯕꯨ ꯏꯃꯥꯒ ꯀꯔꯤ ꯄꯨꯒꯦ ꯍꯥꯏꯅꯣꯅꯦ ꯁꯪꯒꯣꯝꯒ ꯍꯣꯔꯂꯤꯛꯁꯀ ꯈꯔ ꯄꯨꯒꯦꯅ ꯈꯜꯂꯤꯌꯦ ꯍꯣꯏ ꯅꯪꯅ ꯐꯅꯤ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯃꯤꯃꯤꯁꯨ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ ꯑꯗꯨꯕꯨ ꯆꯥꯎꯕꯗꯤ ꯋꯥꯈꯜ ꯈꯜꯂꯤ ꯏꯃꯥ ꯃꯥꯏꯕꯤꯅ ꯇꯧꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯣꯏꯗꯧꯔꯤꯕ ꯖꯥꯠꯂꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯁꯨ ꯇꯧꯕ ꯇꯥꯗꯦ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯂꯧꯊꯣꯛꯂꯒ ꯑꯣꯏꯗ꯭ꯔꯕꯗꯤꯕ ꯅꯨꯡꯉꯥꯏꯅꯦꯕ ꯃꯥ ꯀꯥꯟꯅꯗꯦ ꯍꯌꯦꯡ ꯀꯔꯤ ꯇꯧꯔꯛꯄ ꯍꯥꯏꯕꯗꯨ ꯌꯦꯡꯂꯕ ꯍꯥꯏꯗꯨꯅꯤ
ꯑꯁꯤ ꯈꯜꯂꯒ ꯆꯥꯎꯕꯗꯣ ꯇꯨꯝꯈ꯭ꯔꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯊꯦꯡꯖꯤꯟꯈ꯭ꯔꯤ ꯁꯣꯝꯗꯅ ꯇꯣꯝꯆꯧꯗꯨ ꯐꯃꯨꯡꯒꯤ ꯀꯥꯆꯤꯟꯗ ꯆꯪꯁꯤꯜꯂꯒ ꯃꯈꯣꯡ ꯃꯈꯨꯠ ꯁꯨꯞꯆꯤꯟꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯤ ꯐꯃꯨꯡ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯩꯔꯤ ꯅꯨꯄꯤꯗꯨ ꯃꯁꯝ ꯃꯅꯥ ꯏꯁꯥꯡ ꯁꯥꯡꯉꯤ ꯃꯃꯤꯠ ꯃꯅꯥꯇꯣꯟ ꯃꯆꯤꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯖꯒꯣꯏ ꯁꯥꯔꯤ ꯑꯗꯨꯒ ꯇꯣꯝꯆꯧꯗ ꯇꯣꯝꯆꯧ ꯅꯪꯕꯨ ꯑꯩꯒꯤ ꯖꯒꯣꯏꯁꯤ ꯄꯥꯝꯕ꯭ꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯈꯤꯛ ꯈꯤꯛ ꯅꯣꯛꯏ ꯃꯗꯨ ꯎꯕꯗ ꯇꯣꯝꯆꯧꯗꯣ ꯏꯃꯥ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯤ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯣ ꯍꯧꯖꯤꯟꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 1:30 ꯇꯥꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯆꯧꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯑꯣꯡ ꯑꯃ ꯇꯧꯈ꯭ꯔꯤ ꯃꯆꯤꯟꯗ ꯆꯣꯏꯔꯣꯟ ꯄꯥꯔꯣꯟ ꯉꯥꯡꯕ ꯍꯧꯔꯛꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯉꯁꯥꯏ ꯃꯥꯒꯤ ꯃꯃꯥꯡꯗ ꯖꯒꯣꯏ ꯁꯥꯔꯝꯕꯤ ꯅꯨꯄꯤ ꯑꯗꯣ ꯃꯥꯒꯤ ꯃꯃꯥꯡꯗ ꯅꯣꯟꯊꯗꯨꯅ ꯀꯣꯏꯆꯠ ꯆꯠꯄ ꯍꯧꯔꯛꯂꯤ ꯑꯗꯨꯒ ꯇꯣꯝꯆꯧꯕꯨ ꯀꯣꯏꯄꯨ ꯄꯨꯕ ꯍꯧꯔꯛꯂꯤ ꯇꯣꯝꯆꯧꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯆꯠꯄ ꯃꯥꯏꯀꯩꯗ ꯅꯣꯛꯂꯒ ꯑꯗꯨꯝ ꯏꯅꯩ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯃꯥꯡ ꯊꯣꯡ ꯑꯗꯣ ꯊꯨꯒꯥꯏꯔꯒ ꯀꯟꯅ ꯆꯦꯟꯈ꯭ꯔꯤ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯆꯧꯒꯤ ꯌꯨꯝ ꯑꯗꯣ ꯇꯣꯝꯆꯧ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯡ ꯂꯥꯡꯅꯕ ꯍꯧꯔꯛꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯅꯨꯄꯥ ꯑꯃꯅ ꯑꯩꯅ ꯇꯥ ꯇꯣꯝꯆꯧꯗꯨ ꯉꯔꯥꯡ ꯊꯕꯛ ꯈꯔ ꯉꯟꯅ ꯆꯠꯁꯤ ꯉꯟꯅ ꯍꯧꯒꯠꯂꯝꯃꯣ ꯍꯥꯏꯗꯅ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨꯅ ngasi ayuk nganai su ma ko lakpani adubu leramdriba sini nupa adugi wadu tabda kun adugi ahal ningthemana mu khangre re matai mana ani khakni yum masida leiribase nupi du su sakkhadana haujing mahak matom ta leiba sida mine yengchinba khara yaurungani haidana khali ne ide aduna mado hana thidungna ba tausi asumna ꯇꯣꯝꯆꯧꯒꯤ ꯌꯨꯝꯗ ꯃꯌꯥꯝ ꯌꯥ ꯂꯥꯡꯕꯗꯨ ꯆꯥꯎꯕꯁꯨ ꯇꯥꯔꯗꯨꯅ ꯃꯤꯀꯞ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯊꯣꯡꯅꯥꯎꯗꯒꯤ ꯌꯦꯡꯉꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯈꯜꯂꯤ ꯀꯩꯅꯣ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯕꯣ ꯀꯨꯝꯍꯩ ꯍꯧꯔꯕ ꯃꯥꯜꯂꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯏ ꯇꯥꯟꯖꯥꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯃꯦꯃꯤꯅ ꯄ꯭ꯔꯞ ꯆꯪꯉꯛꯏ ꯑꯗꯨꯒ ꯃꯣꯏ ꯇꯥꯃꯣ ꯇꯣꯝꯆꯧꯕꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯤꯁꯤꯕꯨ ꯃꯣꯏ ꯇꯥꯃꯣꯕꯨ ꯇꯥꯕꯤꯗꯕ꯭ꯔꯣ ꯑꯃꯨꯛꯇ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣ ꯃꯗꯨꯗ ꯆꯥꯎꯕꯅ ꯍꯥꯏ ꯆꯠꯂꯨꯔꯅꯨ ꯌꯥꯔꯦ ꯆꯥꯛ ꯊꯣꯡꯂꯨꯔꯣ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯎꯕꯗꯣ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯕ ꯆꯠꯈ꯭ꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯣꯝꯆꯧꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯥꯡꯅꯔꯤꯕ ꯃꯔꯛ ꯑꯗꯨꯗꯒꯤ ꯏꯕꯣꯝꯆꯥ ꯀꯧꯕ ꯑꯃꯅ ꯌꯦꯅꯈꯥ ꯊꯣꯔꯛꯄꯗ ꯆꯥꯎꯕ ꯑꯃꯗꯤ ꯃꯦꯃꯤꯅ ꯍꯥꯏꯅꯔꯤꯕ ꯋꯥꯗꯣ ꯇꯥꯔꯝꯃꯤ ꯃꯗꯨꯗ ꯏꯕꯣꯝꯆꯥꯅ ꯈꯜꯂꯤ ꯀꯔꯤꯅꯣꯅꯦ ꯃꯤ ꯃꯥꯡꯂꯦ ꯍꯥꯏꯔꯒ ꯃꯣꯏꯅ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯆꯥꯁꯤ ꯍꯥꯏꯔꯤꯁꯤꯕꯣ ꯇꯣꯝꯆꯧ ꯃꯥꯡꯂꯤꯕꯁꯤ ꯃꯈꯣꯏꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯗꯨꯒ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯆꯥꯎꯕ ꯍꯣꯏꯗ ꯑꯃꯨꯛꯇ ꯆꯠꯁꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯉꯁꯥꯏꯒꯤ ꯑꯍꯟ ꯑꯗꯨꯅ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦꯅꯦ ꯏꯕꯣꯝꯆꯥ ꯆꯥꯎꯕ ꯍꯣꯏꯗꯗꯤ ꯀꯩꯗꯧꯕ ꯆꯠꯀꯗꯧꯔꯤꯕꯅꯣ ꯃꯗꯨꯗ ꯏꯕꯣꯝꯆꯥꯅ ꯃꯌꯥꯝ ꯑꯃꯨꯛꯇ ꯈꯟꯕꯤꯌꯨꯅꯦ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯁꯤꯗ ꯇꯣꯝꯆꯧ ꯃꯥꯡꯈꯤꯕꯒꯤ ꯂꯥꯡꯅꯔꯤ ꯑꯗꯨꯒ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯃꯈꯣꯏꯅ ꯂꯥꯛꯇ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯅ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯆꯥꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯍꯧꯔꯤ ꯑꯩ ꯇꯥꯍꯧꯔꯕꯅꯤ ꯃꯌꯥꯝ ꯆꯥꯎꯕ ꯍꯣꯏꯗꯅꯦ ꯑꯃꯨꯛꯇ ꯆꯠꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯦ ꯆꯥꯎꯕꯅ ꯇꯧꯍꯟꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯌꯥꯝꯁꯨ ꯆꯤꯡꯅꯔꯗꯨꯅ ꯂꯩꯀꯥꯏ ꯃꯌꯥꯝꯗꯨ ꯆꯥꯎꯕꯒꯤ ꯃꯌꯨꯝꯗ ꯌꯥ ꯂꯥꯡꯗꯨꯅ ꯂꯥꯛꯂꯦ ꯑꯗꯨꯒ ꯏꯕꯣꯝꯆꯥꯅ ꯆꯥꯎꯕ ꯑꯃꯗꯤ ꯃꯦꯃꯤꯕꯨ ꯀꯧꯏ ꯆꯥꯎꯕ ꯅꯪ ꯑꯃꯨꯛꯇ ꯊꯣꯔꯛꯎ ꯋꯥ ꯈꯔ ꯍꯪꯒꯦ ꯑꯁꯨꯝꯅ ꯏꯕꯣꯝꯆꯥ ꯑꯃꯗꯤ ꯃꯌꯥꯝꯅ ꯀꯧꯕꯗꯨ ꯇꯥꯕꯗꯒꯤ ꯆꯥꯎꯕꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯃꯌꯥꯝ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯃꯌꯥꯝ ꯂꯥꯛꯄꯕꯨ ꯀꯔꯤ ꯑꯣꯏꯔꯕꯅꯣ ꯃꯗꯨꯗ ꯏꯕꯣꯝꯆꯥꯅ ꯍꯥꯏ ꯆꯥꯎꯕ ꯇꯣꯝꯆꯧ ꯃꯥꯡꯂꯤꯕꯁꯤ ꯅꯈꯣꯏꯅ ꯅꯠꯇ꯭ꯔꯥ ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯨ ꯆꯥꯎꯕꯗꯨ ꯋꯥ ꯉꯥꯡꯗꯦ ꯃꯗꯨꯗ ꯆꯥꯎꯕꯒꯤ ꯅꯨꯄꯤ ꯃꯦꯃꯤꯅ ꯇꯥꯗ ꯀꯩꯅꯣ ꯇꯥꯗꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯇꯣꯝꯆꯧ ꯃꯥꯡꯈꯤꯕꯒ ꯑꯩꯈꯣꯏꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯕꯅꯣ ꯑꯩꯈꯣꯏꯗ ꯍꯦꯛꯇ ꯇꯥꯏꯁꯤꯟꯕꯤꯔꯤꯁꯤꯕꯨ ꯃꯗꯨꯗꯤ ꯐꯠꯇꯦꯗ ꯃꯗꯨꯗ ꯏꯕꯣꯝꯆꯥꯅ ꯅꯈꯣꯏꯒ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯃꯤ ꯑꯃ ꯃꯥꯡꯂꯦ ꯑꯗꯨꯒ ꯅꯈꯣꯏꯅ ꯅꯣꯛꯂꯗꯅ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯆꯥꯁꯤ ꯍꯥꯏꯔꯤꯕꯒꯤ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯃꯗꯨ ꯍꯔꯥꯎꯕꯒꯤ ꯅꯠꯇ꯭ꯔꯣ ꯃꯗꯨꯗ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯆꯥꯎꯕꯅ ꯋꯥ ꯂꯩꯊꯣꯛꯂꯒ ꯈꯨꯝꯂꯛꯏ ꯑꯦꯍꯔꯥ ꯀꯩꯅꯣꯗ ꯇꯥꯗ
ꯑꯩꯈꯣꯏꯗꯤ ꯏꯁꯝ ꯁꯝꯅ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯃꯆꯥꯁꯤꯅ ꯍꯥꯏꯖꯕꯅꯤ ꯃꯁꯤꯗ ꯇꯥꯗꯅ ꯑꯗꯨꯛ ꯌꯥꯝꯅ ꯁꯤꯀꯥ ꯇꯨꯀꯥ ꯊꯤꯗꯨꯅ ꯌꯦꯡꯁꯤꯜꯂꯤꯕꯁꯤꯕꯨ ꯅꯠꯇꯦ ꯇꯥꯗꯒꯤꯁꯤꯕꯨ ꯀꯜꯂꯛꯏꯕ ꯒꯥꯏꯗꯨꯔꯣ ꯑꯁꯤꯒꯨꯝꯂꯕ ꯆꯥꯎꯕꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯏꯕꯣꯝꯆꯥꯅ ꯍꯥꯏ ꯆꯥꯎꯕ ꯅꯪ ꯅꯁꯛ ꯃꯨꯟꯅ ꯈꯪꯕ ꯃꯤꯅꯤ ꯈꯪꯉꯕ꯭ꯔꯥ ꯊꯕꯛ ꯑꯁꯤꯗ ꯅꯪ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ ꯃꯗꯨꯗ ꯆꯥꯎꯕꯅ ꯑꯃꯨꯛ ꯍꯦꯔꯥ ꯇꯥꯗꯒꯤꯁꯤꯕꯨ ꯇꯣꯝꯆꯧ ꯃꯥꯡꯈꯤꯕꯗꯨ ꯑꯩꯈꯣꯏꯅꯅꯤ ꯁꯤꯔꯣ ꯍꯥ ꯑꯩꯈꯣꯏꯅꯅꯤ ꯁꯤꯔꯕ ꯃꯗꯨꯗ ꯏꯕꯣꯝꯆꯥꯅ ꯍꯣꯏ ꯅꯈꯣꯏꯅ ꯏꯃꯨꯡꯗ ꯍꯥꯏꯔꯤꯕꯗꯣ ꯑꯩ ꯂꯣꯏꯅ ꯇꯥꯏꯅꯦ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯨ ꯇꯣꯝꯆꯧ ꯃꯥꯡꯈꯤꯕꯒꯤ ꯍꯔꯥꯎꯕ ꯑꯣꯏꯅ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯆꯥꯁꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯑꯣ ꯐꯔꯦꯅꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯅ ꯇꯧꯕꯅꯤ ꯍꯥꯏꯔꯕꯗꯤ ꯄ꯭ꯔꯃꯥꯟ ꯄꯨꯊꯣꯛꯄ ꯉꯝꯒꯗ꯭ꯔꯣ ꯍꯥ ꯉꯝꯒꯗ꯭ꯔꯕ ꯀꯩ ꯀꯥꯟꯗꯕꯗ ꯃꯇꯝ ꯃꯥꯡꯅꯕ ꯑꯁꯨꯝꯅ ꯅꯤꯡꯉꯥꯏ ꯁꯪꯗꯥꯟꯅꯔꯛꯄ ꯑꯗꯨꯗ ꯈꯨꯜ ꯑꯗꯨꯒꯤ ꯑꯍꯜ ꯑꯗꯨꯅ ꯍꯥꯏ ꯌꯥꯔꯦ ꯈꯟꯅꯔꯅꯨ ꯋꯥꯔꯤꯁꯦ ꯃꯈꯥ ꯇꯥꯟꯅꯔꯒꯨꯝꯁꯤ ꯆꯥꯎꯕ ꯅꯪꯅ ꯇꯁꯦꯡꯅ ꯊꯕꯛ ꯑꯗꯨ ꯅꯪꯅ ꯇꯧꯗꯦ ꯍꯥꯏꯔꯕꯅꯤ나 ꯈꯨꯔꯥ ꯋꯥ ꯑꯃ ꯍꯥꯏꯔꯒꯦ ꯅꯈꯣꯏ ꯑꯅꯤ ꯉꯝꯒꯗ꯭ꯔꯥ ꯍꯥ ꯍꯥꯏꯌꯨ ꯃꯗꯨꯗ ꯆꯥꯎꯕꯅ ꯈꯨꯔꯥ ꯀꯔꯤ ꯋꯥꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯑꯩ ꯉꯝꯖꯒꯅꯤ ꯃꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯈꯨꯟꯒꯤ ꯊꯥꯡꯖꯤꯡ ꯂꯥꯏ ꯃꯅꯥꯛꯇ ꯆꯠꯂꯁꯤ ꯑꯗꯨꯒ ꯊꯥꯡꯖꯤꯡ ꯂꯥꯏ ꯄꯟꯗꯨꯅꯅꯦ ꯑꯩ ꯇꯣꯝꯆꯧꯕꯨ ꯃꯥꯡꯅꯅꯕ ꯁꯤꯟꯈꯤꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯋꯥꯁꯛꯎ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯔꯛꯄꯗ ꯆꯥꯎꯕꯗꯣ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯛꯂꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯃꯤꯃꯤꯗꯤ ꯆꯥꯎꯕꯅ ꯇꯧꯔꯤꯕ ꯐꯠꯇꯕ ꯊꯕꯛ ꯑꯗꯣ ꯈꯪꯗꯕꯅꯤꯅ ꯑꯍꯜ ꯑꯗꯨꯗ ꯆꯠꯂꯨꯔꯁꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ ꯃꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯂꯁꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯥꯏꯕꯨꯡ ꯂꯣꯝꯗ ꯑꯣꯏꯅ ꯂꯦꯡꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯅꯅꯕ ꯍꯥꯏꯅꯔꯛꯄꯗ ꯆꯥꯎꯕꯗꯤ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯃꯥꯅ ꯂꯦꯞꯂꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯣꯡꯐꯝ ꯑꯃ ꯐꯥꯎꯕ ꯂꯦꯡꯉꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯃꯗꯨꯗ ꯏꯕꯣꯝꯆꯥꯅ ꯍꯥꯏ ꯆꯥꯎꯕ ꯀꯔꯤ ꯇꯧꯔꯒꯦ ꯆꯠꯂꯁꯤꯗꯅ ꯅꯪꯕꯨ ꯉꯁꯥꯏꯗꯤ ꯋꯥ ꯌꯥꯝꯅ ꯆꯥꯎꯅ ꯉꯥꯡꯈꯤꯕꯗꯥꯏꯅꯦ ꯍꯧꯖꯤꯛꯅ ꯃꯆꯤ ꯐꯥꯎꯕ ꯂꯦꯡꯉꯨ ꯌꯥꯗ꯭ꯔꯦ ꯀꯩꯗꯧꯔꯒꯦꯕ ꯂꯥꯛꯑꯣ ꯆꯠꯂꯁꯦ ꯃꯗꯨꯗ ꯃꯤꯃꯤꯅ ꯇꯥꯃꯣ ꯀꯩꯗꯧꯔꯒꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯃꯗꯨꯗ ꯆꯥꯎꯕꯅ ꯑꯁ ꯃꯤꯃꯤ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯃꯗꯨꯗ ꯈꯨꯟꯒꯤ ꯑꯍꯟ ꯑꯗꯨꯅ ꯑꯃꯨꯛ ꯆꯥꯎꯕ ꯍꯧꯖꯤꯛꯇꯤ ꯅꯪ ꯆꯦꯜꯂꯕꯁꯨ ꯀꯅꯥꯅꯁꯨ ꯀꯟꯕꯤꯔꯔꯣꯏ ꯅꯪꯅ ꯇꯣꯝꯆꯧꯗꯨ ꯀꯔꯤ ꯇꯧꯈꯤꯕꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗ ꯇꯝꯃꯨ ꯐꯠꯇꯕ ꯇꯧꯕ ꯍꯥꯏꯕꯁꯦ ꯐꯠꯇꯕꯅꯤꯀꯣ ꯏꯕꯨꯡꯉꯣ ꯃꯗꯨꯗ ꯆꯥꯎꯕꯗꯣ ꯇꯞꯅ ꯀꯞꯂꯒ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩꯒꯤ ꯈꯟꯊꯍꯧꯗꯕ ꯑꯄꯪꯕ ꯋꯥꯈꯜꯁꯤꯡꯅ ꯇꯧꯈꯤꯕꯁꯤꯡꯗꯣ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯃꯌꯥꯝꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯈꯨꯔꯨꯝꯂꯛꯏ ꯃꯗꯨꯗ ꯏꯕꯣꯝꯆꯥꯒ ꯑꯍꯜ ꯑꯗꯨꯒꯅ ꯆꯥꯎꯕꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ ꯃꯗꯨꯗ ꯆꯥꯎꯕꯅ ꯃꯥꯅ ꯇꯧꯈꯤꯕꯁꯤꯡ ꯑꯃꯗꯤ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯂꯤ ꯃꯗꯨꯗ ꯃꯌꯥꯝ ꯑꯗꯣ ꯌꯥꯝꯅ ꯁꯥꯎꯅꯔꯛꯏ ꯃꯗꯨꯗ ꯏꯕꯣꯝꯆꯥꯅ ꯃꯌꯥꯝ ꯍꯧꯖꯤꯛ ꯁ꯭ꯋꯥꯏꯗ ꯁꯥꯎꯕꯅ ꯀꯥꯟꯅꯔꯔꯣꯏ ꯃꯌꯥꯝ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯆꯠꯂꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯌꯥꯝ ꯑꯗꯣ ꯃꯔꯥꯡ ꯂꯥꯡꯗꯨꯅ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯗꯨꯅ ꯀꯧꯏ ꯏꯃꯥ ꯃꯥꯏꯕꯤꯕꯨ ꯂꯩꯇꯕ꯭ꯔꯣ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯎ ꯑꯁꯨꯝꯅ ꯀꯧꯕ ꯑꯗꯨꯗ ꯇꯥꯔꯗꯨꯅ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯗꯣ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯌꯥꯝ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯌꯥꯝ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯄꯤꯔꯛꯑꯣ ꯃꯗꯨꯗ ꯏꯕꯣꯝꯆꯥꯅ ꯌꯥꯔꯦ ꯏꯃꯥ ꯃꯥꯏꯕꯤ ꯉꯁꯤꯗꯤ ꯏꯃꯥꯒꯤ ꯅꯨꯃꯤꯠ ꯁꯨꯔꯕ ꯃꯥꯜꯂꯦꯅꯦ ꯂꯩꯀꯥꯏꯁꯤꯗ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯕꯅꯤꯅ ꯏꯃꯥꯁꯨ ꯑꯋꯥꯐꯝꯗ ꯇꯥꯕ ꯇꯥꯔꯦꯗꯣ ꯏꯕꯣꯝꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯅ ꯀꯔꯤꯅꯣꯗ ꯏꯕꯨꯡꯉꯣ ꯋꯥꯗꯨꯗꯤ ꯈꯔ ꯀꯟꯃꯜꯂꯤ ꯑꯩꯅ ꯃꯌꯥꯝꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯥꯟꯕ ꯊꯕꯛ ꯇꯧꯔꯕꯂꯒꯦ ꯃꯇꯥꯡ ꯑꯗꯨꯗ ꯏꯕꯣꯝꯆꯥꯅ ꯆꯥꯎꯕꯗꯨ ꯆꯤꯡꯊꯣꯔꯛꯏ ꯑꯗꯨꯒ ꯆꯥꯎꯕ ꯍꯥꯏꯌꯨ ꯅꯈꯣꯏꯅ ꯇꯧꯈꯤꯕ ꯐꯠꯇꯕꯁꯤꯡꯗꯣ ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯏꯌꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯩꯔꯛꯏ ꯃꯗꯨꯗ ꯆꯥꯎꯕꯅ ꯏꯃꯥ ꯃꯥꯏꯕꯤ ꯉꯔꯥꯡ ꯇꯧꯈꯤꯕꯁꯤꯡꯗꯨ ꯂꯩꯀꯥꯏꯗ ꯄꯨꯝꯅꯃꯛ ꯍꯥꯏꯈ꯭ꯔꯦ ꯏꯃꯥ ꯃꯥꯏꯕꯤ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯑꯩꯕꯨ ꯁꯥꯎꯕꯤꯒꯅꯨꯀꯣ ꯏꯃꯥ ꯑꯩ ꯈꯨꯔꯨꯝꯖꯔꯤ ꯃꯗꯨꯗ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯅ ꯃꯌꯥꯝ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯉꯁꯥꯏ ꯃꯥꯕꯨ ꯀꯧꯔꯛꯈꯤꯕ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯏꯕꯣꯝꯆꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯝꯗ ꯍꯥꯏꯗꯣꯛꯈꯤꯕ ꯆꯥꯎꯕꯁꯨ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯉꯤ ꯃꯗꯨꯗꯒꯤ ꯏꯕꯣꯝꯆꯥꯅ ꯍꯌꯦꯡꯒꯤ ꯃꯅꯨꯡꯗ ꯏꯃꯥꯅ ꯇꯣꯝꯆꯧꯕꯨ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯂꯥꯛꯍꯟꯒꯗꯕꯅꯤ ꯃꯗꯨ ꯉꯝꯗ꯭ꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯃꯌꯥꯝ ꯆꯠꯂꯁꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯤꯌꯥꯝ ꯑꯗꯣ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ ꯑꯃꯥꯏꯕ ꯇꯦꯝꯕꯤꯗꯨ ꯁꯥꯎꯕꯒ ꯏꯀꯥꯏꯕꯒ ꯄꯥꯁꯤꯟꯅꯈ꯭ꯔꯦ ꯑꯗꯨꯒ
ꯆꯥꯎꯕ ꯏꯕꯣꯝꯆꯥ ꯑꯃꯗꯤ ꯑꯍꯜ ꯃꯈꯣꯏ ꯑꯍꯨꯝꯗꯨꯁꯨ ꯅꯤꯡꯁꯤꯡꯂꯒ ꯁꯥꯎꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯅ ꯈꯜꯂꯤ, ꯉꯁꯤꯗꯤ ꯑꯩꯅ ꯇꯧꯔꯤꯕꯁꯤꯡꯗꯣ ꯍꯌꯦꯡꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯑꯩꯕꯨ ꯈꯣꯡꯒꯣꯏꯅꯔꯅꯤ, ꯑꯩ ꯁꯤꯈꯤꯕꯅ ꯐꯔꯅꯤ꯫ ꯑꯁꯤ ꯈꯟꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯂꯝꯄꯥꯛꯇ ꯀꯦꯔꯣꯁꯤꯟ ꯑꯃꯗꯤ ꯃꯩꯈꯦꯠ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯥꯅ ꯄꯨꯔꯛꯄꯗ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯁꯥꯌꯣꯟ ꯇꯧꯕ ꯂꯥꯏꯙꯤ ꯑꯗꯨꯁꯨ ꯄꯨꯔꯛꯂꯤ꯫ ꯑꯗꯨꯒ ꯂꯥꯏꯙꯤ ꯑꯗꯨꯗ ꯃꯆꯤꯟꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯑꯗꯨꯒ ꯃꯥꯁꯨ ꯃꯁꯥ ꯃꯊꯟꯇ ꯀꯦꯔꯣꯁꯤꯟ ꯍꯩꯖꯤꯟꯖꯗꯨꯅ ꯃꯩ ꯊꯥꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯥꯏꯕꯤ ꯇꯦꯝꯕꯤ ꯂꯝꯄꯥꯛ ꯑꯗꯨꯗ ꯃꯩꯅ ꯆꯥꯛꯇꯨꯅ ꯃꯊꯟꯇ ꯁꯤꯖꯈꯤ꯫ ꯑꯁꯨꯝꯅ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯑꯃꯥꯏꯕ ꯙꯤꯔꯦꯟꯕꯨ ꯀꯧꯕ ꯂꯥꯛꯂꯤꯕ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅ ꯇꯝꯈꯤ꯫ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯈꯪꯂꯕ ꯃꯇꯨꯡ ꯑꯃꯥꯏꯕ ꯙꯤꯔꯦꯟꯅ ꯃꯌꯥꯝꯗ ꯍꯌꯦꯡ ꯂꯥꯛꯂꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯂꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗꯣ ꯑꯃꯨꯛ ꯍꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗ ꯍꯌꯦꯡ ꯑꯃꯥꯏꯕꯗꯨ ꯂꯥꯛꯂꯒꯦ ꯍꯥꯏꯔꯛꯏ ꯍꯥꯏꯅ ꯇꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗꯣ ꯍꯌꯦꯡ ꯐꯥꯎꯕꯗꯤ ꯉꯥꯏꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯌꯨꯝꯗ ꯆꯪꯉꯗꯨꯅ ꯂꯩꯅꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗ ꯂꯩꯀꯥꯏ ꯑꯗꯨ ꯃꯤ ꯀꯞꯄ ꯂꯥꯎꯕ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯇꯥꯈꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯀ꯭ꯋꯥꯛꯁꯤꯡꯅ ꯂꯥꯛꯅ ꯈꯣꯡꯕ, ꯑꯔꯥꯞꯄꯗ ꯍꯨꯏꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯄ ꯀꯌꯥ ꯑꯃ ꯇꯥꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯣꯡꯁꯨ ꯈꯥꯛꯄ ꯂꯥꯎꯕ ꯀꯌꯥ ꯑꯃ ꯇꯧꯈꯤ꯫ ꯑꯗꯨꯒ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯁꯤꯠꯂꯤ꯫ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯣ ꯂꯩꯀꯥꯏ ꯃꯤ ꯑꯃꯠꯇ ꯇꯨꯝꯅꯈꯤꯗꯦ꯫ ꯀꯤꯕꯅꯁꯨ ꯂꯣꯏꯅꯔꯤ꯫ ꯑꯗꯨꯒ ꯍꯌꯦꯡꯁꯤꯅ ꯀꯔꯤ ꯊꯣꯛꯂꯒꯕ ꯍꯥꯏꯗꯨꯅ ꯈꯟꯅꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯆꯥꯛ ꯐꯥꯎꯕ ꯆꯥꯅꯗꯅ ꯍꯌꯦꯡ ꯑꯁꯤꯗꯕꯨ ꯉꯥꯏꯗꯨꯅ ꯂꯩꯅꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯈꯥꯛꯄ ꯂꯥꯎꯔꯝꯕ, ꯅꯨꯡꯁꯤꯠ ꯁꯤꯠꯂꯝꯕ ꯀꯌꯥ ꯑꯃ ꯇꯧꯔꯝꯕꯗꯣ ꯄꯨꯝꯅꯃꯛ ꯇꯞꯅ ꯑꯁꯨꯝ ꯐꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯦꯝꯕꯤꯒꯤ ꯃꯃꯧ ꯅꯨꯄꯤ ꯊꯥꯖꯁꯨ ꯅꯣꯡ ꯅꯨꯡꯁꯤꯠ ꯂꯦꯞꯈꯤꯕ ꯑꯗꯨꯗ ꯆꯥꯛ ꯈꯔ ꯆꯥꯅꯅꯕ ꯍꯥꯏꯗꯨꯅ ꯆꯥꯛ ꯊꯤꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯆꯥꯛ ꯊꯤꯔꯤꯉꯩꯗ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯅ ꯆꯥꯔꯝꯕ ꯄꯨꯈꯝ ꯑꯗꯣ ꯊꯥꯖꯒꯤ ꯃꯅꯥꯛ ꯇꯝꯅ ꯃꯇꯣꯝꯇ ꯏꯟꯁꯤꯜꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯊꯥꯖꯗꯣ ꯀꯟꯅ ꯏꯃꯥ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ꯫ ꯃꯗꯨ ꯇꯥꯕꯗꯒꯤ ꯖꯣꯏ ꯑꯃꯗꯤ ꯏꯕꯣꯇꯣꯝꯕ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯗꯨꯗ ꯊꯥꯖꯅ ꯃꯉꯣꯟꯗ ꯍꯧꯖꯤꯛ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯇꯝꯂꯤ꯫ ꯃꯗꯨꯗ ꯖꯣꯏꯅ, ꯍꯦꯔꯥ, ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯅꯤꯁꯦ, ꯀꯩꯁꯨ ꯈꯜꯂꯨꯔꯅꯨꯗ, ꯆꯥꯛꯀ ꯊꯤꯔꯣ, ꯑꯩ ꯉꯥꯏꯔꯒꯦꯁꯦ꯫ ꯃꯗꯨꯗ ꯏꯕꯣꯇꯣꯝꯕꯅꯁꯨ, ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯏꯃꯧꯁꯤꯗꯤ, ꯑꯩꯈꯣꯏ ꯂꯩꯔꯤꯕꯁꯤꯗꯤ, ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯆꯥꯔꯤ꯫ ꯑꯗꯨꯒ ꯇꯨꯝꯅꯅꯕ ꯆꯪꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ꯫ ꯃꯗꯨꯗ ꯉꯔꯥꯡ ꯑꯃꯥꯏꯕ ꯙꯤꯔꯦꯟꯕꯨ ꯀꯧꯔꯨꯕ ꯃꯤꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯑꯃꯥꯏꯕ ꯙꯤꯔꯦꯟꯕꯨ ꯀꯧꯕ ꯆꯠꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒ ꯄꯨꯟꯅ ꯑꯃꯥꯏꯕ ꯑꯗꯨꯒ ꯂꯥꯛꯃꯤꯟꯅꯔꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯙꯤꯔꯦꯟꯅ ꯈꯨꯟ ꯑꯗꯨ ꯍꯦꯛ ꯌꯧꯕꯗ ꯑꯃꯥꯏꯕ ꯇꯦꯝꯕꯤꯒꯤ ꯊꯋꯥꯏꯅ ꯃꯍꯥꯛꯄꯨ ꯆꯪꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯥꯏꯔꯛꯂꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯙꯤꯔꯦꯟꯅ, ꯁꯤꯗꯤ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯅꯤꯅ, ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯞꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯌꯥꯝꯅ ꯑꯃꯥꯏꯕ ꯙꯤꯔꯦꯟ ꯂꯥꯛꯄꯗ ꯌꯥꯝꯅ ꯍꯔꯥꯎꯅꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯙꯤꯔꯦꯟꯅ ꯇꯦꯝꯕꯤꯒꯤ ꯌꯨꯝ ꯍꯪꯂꯛꯈꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯇꯦꯝꯕꯤꯕꯨ ꯉꯥꯡꯕ ꯌꯥꯎꯈꯤꯕ ꯈꯨꯜ ꯑꯗꯨꯒꯤ ꯑꯍꯜ ꯅꯤꯡꯊꯦꯝꯕꯅ ꯑꯃꯥꯏꯕ ꯇꯦꯝꯕꯤꯒꯤ ꯌꯨꯝ ꯑꯗꯣ ꯇꯥꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯙꯤꯔꯦꯟꯒ ꯄꯨꯟꯅ ꯑꯃꯥꯏꯕ ꯇꯦꯝꯕꯤꯒꯤ ꯌꯨꯝꯗ ꯂꯥꯛꯃꯤꯟꯅꯔꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯃꯤꯟꯅꯕꯅ ꯑꯃꯥꯏꯕ ꯇꯦꯝꯕꯤꯒꯤ ꯌꯨꯝ ꯑꯗꯣ ꯌꯧꯔꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯙꯤꯔꯦꯟꯅ ꯑꯃꯥꯏꯕ ꯇꯦꯝꯕꯤꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨ ꯍꯦꯛ ꯌꯧꯁꯤꯟꯕꯒ ꯑꯃꯥꯏꯕ ꯇꯦꯝꯕꯤꯒꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯃꯁꯝ ꯏꯐꯥ ꯐꯥꯕꯤ ꯅꯨꯄꯤ ꯑꯃ ꯁꯨꯃꯥꯡ ꯑꯗꯨꯗ ꯈꯣꯔꯣ ꯈꯣꯠꯂꯒ ꯎꯐꯨꯜ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯁꯨꯔꯨ ꯅꯩꯕꯗꯣ ꯎꯔꯤ꯫ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯑꯗꯣ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗꯤ ꯎꯕ ꯅꯠꯇꯦ, ꯑꯃꯥꯏꯕ ꯙꯤꯔꯦꯟ ꯈꯛꯇꯃꯛꯅ ꯎꯕꯅꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯅꯨꯄꯤ ꯑꯗꯣ ꯃꯉꯣꯟꯗ ꯐꯠ ꯂꯥꯎꯅ ꯌꯦꯡꯂꯛꯏ꯫ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ꯫ ꯃꯃꯤꯠꯇꯒꯤ ꯏ ꯂꯦꯞꯇꯅ ꯁꯤꯟꯊꯔꯤ ꯑꯗꯨꯒ ꯀꯞꯂꯤ꯫ ꯃꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯙꯤꯔꯦꯟꯅ ꯅꯨꯄꯤ ꯑꯗꯣ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯒꯤ ꯐꯠꯇꯕ ꯊꯋꯥꯏ ꯑꯗꯨꯅꯤ ꯍꯥꯏꯕ ꯑꯃꯥꯏꯕ ꯙꯤꯔꯦꯟꯅꯗꯤ ꯈꯪꯕꯅꯤꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯂꯩꯊꯣꯛꯇꯨꯅ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯒꯤ ꯀꯥꯔꯣꯝꯗ ꯑꯣꯏꯅ ꯆꯪꯅꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯒꯤ ꯃꯄꯨꯔꯣꯏꯕ ꯏꯕꯣꯇꯣꯝꯕꯅ,
ꯃꯌꯥꯝ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯃꯃꯧ ꯅꯨꯄꯤ ꯃꯁꯨꯁꯤꯡ ꯂꯣꯏꯅ ꯊꯣꯔꯛꯂꯩ ꯃꯗꯨꯗ ꯑꯃꯥꯏꯕ ꯗꯤꯔꯦꯟ ꯎꯕꯗ ꯏꯕꯣꯇꯣꯝꯕꯅ ꯑꯣꯖꯥ ꯃꯥꯏꯕꯁꯤꯕꯨ ꯇꯦꯝꯕꯤꯒꯤ ꯑꯣꯖꯥꯗꯨ ꯅꯠꯇꯕ꯭ꯔꯣ ꯃꯥꯅꯤ ꯃꯥꯅꯤ ꯑꯩ ꯑꯃꯥꯏꯕ ꯗꯤꯔꯦꯟꯗꯨꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯝꯏ ꯃꯗꯨ ꯈꯨꯝꯂꯛꯄꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗꯣ ꯄꯨꯡꯉꯛ ꯉꯛꯏ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯍꯔꯥꯎꯖꯈꯤ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯒꯤ ꯑꯣꯖꯥꯅꯤꯅ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯅꯅꯤ ꯍꯥꯏꯗꯨꯅ ꯈꯟꯅꯈꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯙꯤꯔꯦꯟꯅ ꯑꯩ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯒꯤ ꯀꯥꯗ ꯑꯃꯨꯛꯇ ꯆꯪꯖꯒꯦ ꯌꯥꯒꯗ꯭ꯔꯥ ꯃꯗꯨꯗ ꯏꯕꯣꯇꯣꯝꯕꯅ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯆꯪꯍꯜꯂꯤ ꯃꯗꯨꯗꯒꯤ ꯑꯃꯥꯏꯕ ꯑꯗꯣ ꯇꯦꯝꯕꯤꯒꯤ ꯂꯥꯏ ꯁꯥꯟꯅꯐꯝ ꯑꯣꯏꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯤ ꯃꯥꯅ ꯍꯦꯛ ꯆꯪꯕꯒ ꯃꯉꯣꯟꯗ ꯅꯨꯡꯁꯤꯠ ꯑꯁꯥꯕ ꯑꯃ ꯐꯨꯔꯛꯈꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯥ ꯑꯗꯨꯗ ꯌꯦꯡꯉꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯈꯪꯂꯦ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯅ ꯇꯧꯈꯤꯕꯁꯤꯡ ꯄꯨꯝꯅꯃꯛ ꯃꯃꯤꯠꯇ ꯎꯔꯦ ꯃꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯃꯥꯏꯕ ꯙꯤꯔꯦꯟꯅ ꯃꯌꯥꯝꯗ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯂꯥꯏ ꯑꯃ ꯈꯣꯏꯔꯝꯂꯁꯤ ꯍꯥꯏꯔꯛꯈꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯄ ꯉꯥꯏꯅꯔꯤ ꯃꯇꯝ ꯑꯗꯤ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯂꯦ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯙꯤꯔꯦꯟꯅ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯑꯅꯤ ꯈꯛꯇꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯑꯅꯤ ꯆꯠꯂꯨ ꯂꯥꯏꯒꯤ ꯆꯪꯒꯗꯕ ꯄꯣꯠꯆꯩ ꯈꯔ ꯍꯥꯏꯒꯦ ꯃꯗꯨ ꯂꯧꯔꯨꯁꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯗꯨꯅ ꯀꯔꯤ ꯀꯔꯤ ꯄꯣꯠꯆꯩꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯙꯤꯔꯦꯟꯅ ꯑꯃꯨꯛ ꯂꯩꯕꯥꯛꯅ ꯁꯥꯕ ꯆꯐꯨ ꯑꯃ ꯑꯗꯨꯒ ꯇꯔꯦꯡ ꯑꯃꯒ ꯄꯣꯔꯛꯎ ꯑꯇꯩ ꯆꯪꯒꯗꯕꯁꯤꯡꯗꯨꯗꯤ ꯑꯩꯅ ꯊꯣꯛꯄ ꯌꯦꯡꯂꯒꯦ ꯑꯗꯨꯒ ꯅꯈꯣꯏꯅ ꯌꯣꯄꯥꯛ ꯂꯩꯔꯕꯗꯤ ꯌꯣꯄꯥꯛ ꯑꯃꯈꯛꯀꯁꯨ ꯄꯥꯏꯔꯛꯎ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯙꯤꯔꯦꯟꯅ ꯃꯌꯥꯝꯗ ꯍꯥꯏꯈꯤ ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯗꯨꯅ ꯆꯐꯨꯒ ꯇꯔꯦꯡꯒ ꯂꯧꯅꯅꯕ ꯆꯠꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯇꯔꯦꯡꯒ ꯂꯩꯕꯥꯛꯅ ꯁꯥꯕ ꯆꯐꯨ ꯑꯗꯨꯒ ꯄꯣꯔꯛꯂꯦ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯙꯤꯔꯦꯟꯅ ꯉꯁꯥꯏ ꯃꯥꯅ ꯎꯈꯤꯕ ꯁꯨꯃꯥꯡꯗ ꯈꯣꯔꯣꯛ ꯈꯣꯔꯣꯛ ꯈꯣꯠꯈꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯐꯝꯂꯝꯕ ꯃꯐꯝ ꯑꯗꯨꯗ ꯆꯞ ꯆꯥꯅ ꯐꯝꯂꯒ ꯊꯥꯡ ꯁꯣꯔꯤꯒꯤ ꯃꯆꯤꯟ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯈꯣꯠꯂꯝꯕ ꯃꯐꯝ ꯑꯗꯨꯗ ꯂꯩ ꯑꯍꯨꯝ ꯆꯤꯡꯉꯤ ꯑꯗꯨꯒ ꯂꯥꯏꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯂꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯥꯏ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯒꯤ ꯀꯥꯗ ꯂꯩꯔꯤꯕ ꯄꯣꯠ ꯆꯩ ꯈꯨꯗꯤꯡꯃꯛ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯎ ꯑꯗꯣ ꯅꯈꯣꯏꯗꯤ ꯆꯪꯂꯨꯔꯅꯨ ꯌꯨꯝꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯣ ꯃꯈꯣꯏ ꯑꯣꯏꯅ ꯆꯪꯍꯜꯂꯨ ꯑꯁꯤ ꯍꯥꯏꯔꯛꯄꯗ ꯏꯕꯣꯇꯣꯝꯕ ꯖꯣꯏ ꯑꯃꯗꯤ ꯊꯥꯖ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯪꯗꯨꯅ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯅ ꯂꯥꯏ ꯁꯥꯟꯅꯔꯝꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯄꯨꯊꯣꯔꯛꯂꯦ ꯃꯗꯨꯗꯒꯤ ꯑꯃꯥꯏꯕ ꯙꯤꯔꯦꯟꯅ ꯇꯞꯅ ꯇꯞꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯔꯛꯂꯦ ꯃꯍꯥꯛꯅ ꯃꯆꯤꯟꯗ ꯃꯥꯒꯤ ꯍꯩꯖꯕ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯈꯥꯛꯇꯅ ꯁꯣꯜꯂꯒ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯒꯤ ꯊꯋꯥꯏꯕꯨ ꯀꯧꯔꯤ ꯑꯁꯨꯝꯅ ꯀꯧꯕ ꯍꯧꯔꯛꯄꯗ ꯈꯨꯟꯒꯤ ꯃꯣꯡꯐꯝꯗꯒꯤ ꯑꯉꯥꯡ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯀꯞꯄꯛꯏ ꯃꯗꯨꯗꯒꯤ ꯑꯃꯥꯏꯕ ꯙꯤꯔꯦꯟꯅ ꯑꯃꯨꯛꯀꯁꯨ ꯂꯥꯏꯔꯣꯟ ꯁꯣꯟꯗꯨꯅ ꯀꯧꯔꯤ ꯃꯗꯨꯗꯒꯤ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯅ ꯂꯥꯏꯁꯣꯟ ꯇꯧꯈꯤꯕ ꯂꯥꯏꯙꯤ ꯁꯣꯔꯦꯟꯒ ꯃꯈꯨꯠ ꯄꯤꯈꯤꯕ ꯂꯥꯏꯙꯤ ꯑꯗꯣ ꯂꯥꯏꯙꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ ꯇꯥꯟꯖꯥꯗꯨꯗ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤ ꯑꯃꯗꯤ ꯁꯣꯔꯦꯟ ꯑꯉꯥꯡ ꯑꯗꯨꯁꯨ ꯃꯐꯤ ꯑꯃꯠꯇ ꯌꯥꯎꯗꯅ ꯁꯟ ꯁꯥꯗꯨꯅ ꯂꯥꯛꯂꯤ ꯃꯗꯨ ꯎꯕꯗ ꯃꯌꯥꯝꯗꯤ ꯀꯤꯕꯅ ꯂꯣꯏꯅꯔꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯙꯤꯔꯦꯟꯅ ꯍꯥꯏ ꯅꯈꯣꯏꯅ ꯀꯔꯤ ꯄꯥꯝꯃꯤ ꯅꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯨ ꯍꯥꯏꯌꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯀꯤꯕꯒꯤ ꯈꯣꯟꯖꯦꯜꯗ ꯅꯤꯡꯊꯤꯕꯒꯤ ꯊꯋꯥꯏ ꯄꯤꯌꯨ ꯑꯗꯨꯒ ꯈꯨꯟ ꯑꯁꯤꯁꯨ ꯑꯋꯥꯕ ꯇꯥꯍꯟꯈꯤꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ ꯃꯗꯨꯗ ꯑꯃꯥꯏꯕ ꯙꯤꯔꯦꯟꯅ ꯍꯥꯏ ꯃꯗꯨ ꯅꯠꯇꯕ ꯑꯄꯥꯝꯕ ꯑꯃ ꯍꯥꯏꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯑꯐꯕ ꯑꯝꯇ ꯑꯣꯏꯔꯣꯏ ꯑꯁꯤ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯈꯣꯏ ꯆꯠꯄ ꯉꯝꯂꯣꯏ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯃꯥꯏꯕ ꯙꯤꯔꯦꯟꯅ ꯑꯗꯨꯗꯤ ꯐꯔꯦ ꯍꯥꯏꯗꯨꯅ ꯇꯔꯦꯟ ꯃꯅꯥ ꯑꯃꯗ ꯏꯁꯤꯡ ꯑꯁꯦꯡꯕ ꯂꯨꯞꯂꯒ ꯃꯈꯣꯏ ꯑꯍꯨꯝꯗ ꯈꯤꯛꯆꯤꯜꯂꯩ ꯃꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯤ ꯁꯣꯔꯦꯟ ꯑꯉꯥꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯟꯅ ꯀꯞꯄ ꯍꯧꯔꯛꯂꯦ ꯑꯗꯨꯒ ꯂꯥꯏꯙꯤ ꯑꯗꯨꯅ ꯑꯩꯒꯤ ꯈꯨꯠꯁꯥ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯀꯞꯄ ಲಾꯎꯕ ꯍꯧꯔꯛꯂꯦ ꯑꯃꯥꯏꯕ ꯇꯦꯝꯕꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯃꯈꯣꯔꯤ ꯃꯦꯠꯀ ꯇꯧꯕ ꯍꯧꯔꯛꯏ ꯃꯗꯨꯗ ꯑꯃꯥꯏꯕ ꯙꯤꯔꯦꯟꯅ ꯂꯥꯏꯁꯣꯟ ꯇꯧꯗꯨꯅ ꯃꯁꯥ ꯉꯥꯛꯊꯣꯛꯅꯕ ꯇꯧꯔꯤ ꯃꯗꯨꯗꯒꯤ ꯁꯣꯔꯦꯟ ꯑꯉꯥꯡ ꯑꯃꯗꯤ ꯂꯥꯏꯙꯤꯁꯨ ꯑꯃꯥꯏꯕ ꯙꯤꯔꯦꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯣꯔꯤ ꯃꯦꯠꯅꯕ ꯍꯣꯠꯅꯔꯛꯂꯦ ꯃꯗꯨꯗ ꯑꯃꯥꯏꯕ ꯙꯤꯔꯦꯟꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯂꯥꯏꯔꯣꯟ ꯑꯃ ꯁꯣꯟꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯏꯔꯥꯏ ꯂꯥꯏꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯀꯦꯟꯗꯜ ꯃꯩꯔꯥ ꯆꯨꯈꯠꯇꯨꯅ ꯉꯁꯥꯏ ꯄꯣꯔꯛꯄ ꯂꯩꯕꯥꯛꯀꯤ ꯆꯐꯨ ꯑꯗꯣ
mamang thamli aduga machinda lairon kaya sonba horaklei aduga laidi du na pi khiba mahaki makut khunau bi ado munnaba honara i soren angang adu su amai bi aduna mangonda gi lokhiba khunau bi ado munnaba kanna honara i adubu amai ba aduna taren mana puthoklaga soren angang aduda kalli chaina adu phangbada soren angang aduna laidi gi khunau bi ado pi khi aduga magi khunau bi adu su pibiu mahak yamna ware haiduna kaptuna haijarakli maruda amaiba aduna laidi adubu mahaki khunau bi ado mafam sana hapsillaga sumkhrai masigi matung soren angang adusu safu manungda kauksilli aduga hairi nakoidi mirekta leiba yade hai khoyum lai on khraba soren nahakti safu manung asida leikroko asi haiduna amaiba aduna soren angang adugisu leibakna khunau bi ama saduna laison tawraga safu manungda hapkhrai aduga phingau amana kupsili maduda amaibe tembi gi thawaina amu hairi he amaiba aigi thawai anibu haujima haudu aigi matam loidri aigi lairamlenda sangnabagi matam sudri asomna hairakpada amaiba derena hai amaibi nanga lairamlenda kaba ngamdribadudi nanga tawkiba phattaba sing aduna yauba ngamdabani aduna matam ngayu sodana lakani lekai asibu awaba pihaidi mapok tarit lagpokpada nangna tawkiba phattaba sing aduna miyoi mapok sei pokpa ngamloi ko nang maruda tiambina thuiba punamak nakhoi kanamatana kanba ngamloi loinamak hatkani aigi apamba se thungalu he amaiba chatkro chalu asi haiduna lauri marudagi amaiba derian su sawduna tiambibu tairen mana aduna kanba hori aduga mafam masida nangi leifam laite chatkro chalu asi hairaga amaiba derian mayamda amaibi tiambi gi kagi pochai punamak sumangda puthoklaga mai thau haibadagi mai thaba horaklei masida amaibi tiambi gi thawai ado khangma ngamlaktrai asumna mai aduna pochai sing ado tumnaba sakhrei amaibi tiambi su khudak aduda mangkhrei masiki matung amaiba derian na machinda lairon khara solaga mana ngasai chingkhiba lai ado muthatlei marudagi mamangda ngawkhiba tomchaudusu tareng aduna leiduna mantra kaya sonduna kauksilli aduga mahaksu amaiba aduna phajana lai khoirumbadagi ngawkhidrei aduga makhoigi yana khada phungkhiba amaibi timbi amadi sawbuna posem tawkhiba laidi adusu lokthoklaga mai thadokhrei masigi matungdagidi khul aduda karisu tawrakhidrei asumna khulado ingna sikna nungaina pankrei mathang manawna chathajarikliba amaibi tembi haiba wari asi matang asida loijari wari asida soikhiba lankhiba wahi wata khibi tabiriba singna pukchal chauna ngakpigani mayam boroi bata amukka hanna khoirumjari